ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯅꯦꯝ ꯀꯦꯇꯨꯀꯤꯒꯤ ꯄꯣꯁꯦꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯕꯤꯇꯥ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯦꯇꯨꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯂꯗꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯏꯅꯐꯤ ꯑꯗꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯤ꯫ ꯂꯣꯏꯔꯒ ꯆꯪꯂꯛꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯏꯔꯨꯞꯄꯤ꯫ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯊꯦꯟ ꯑꯅꯦꯝꯕ ꯑꯗꯨꯗ ꯌꯥꯜꯂꯤꯕ ꯐꯅꯦꯛ ꯑꯃ ꯁꯠ ꯂꯧꯊꯗꯨꯅ ꯁꯦꯠꯂꯒ ꯃꯩ ꯑꯣꯛꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯗꯣ꯫ ꯀꯦꯇꯨꯀꯤ ꯑꯃꯥꯏꯕꯤꯅꯤ꯫ ꯃꯆꯥꯅꯨꯄꯥ 2 ꯂꯩ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯅꯤꯃꯥꯏ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯔꯣꯖꯦꯟ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ꯫ ꯔꯣꯖꯦꯟ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯃꯤ ꯋꯥꯡ ꯆꯥꯎꯏ, ꯀꯨꯆꯨ ꯄꯥꯜꯂꯤ꯫ ꯀꯦꯇꯨꯀꯤꯒꯤ ꯅꯨꯄꯥꯗꯤ ꯂꯩꯈꯤꯗꯕ ꯆꯍꯤ 2 ꯍꯥꯏꯔꯛꯂꯦ꯫ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯊꯦꯝꯕꯤ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯩ꯫ ꯄꯪꯇꯛ ꯁꯨꯇꯛꯁꯨ ꯇꯧꯏ, ꯊꯥꯒꯠꯂꯒ ꯆꯥꯎꯕ ꯃꯤꯗꯥꯅꯤ ꯑꯗꯨꯕꯨ ꯃꯅꯦꯝ ꯀꯦꯇꯨꯀꯤꯒꯗꯤ ꯌꯥꯝꯅ ꯌꯥꯅꯩ꯫ ꯐꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯝꯕ ꯀꯌꯥ ꯀꯦꯇꯨꯀꯤꯅ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯀꯥꯝꯁꯤꯟꯗꯨꯅ ꯁꯥꯟꯅꯕ ꯈꯣꯠꯄ ꯇꯧꯏ꯫ ꯃꯇꯨꯡꯗ ꯐꯅ ꯉꯥꯡꯖꯔꯕꯁꯨ ꯃꯅꯦꯝ ꯀꯦꯇꯨꯀꯤꯒꯤ ꯃꯃꯥꯡꯗꯗꯤ ꯍꯦꯛꯇ ꯋꯥ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯕꯦꯃꯥ, ꯃꯧ, ꯍꯥꯏ ꯃꯧ ꯑꯍꯟ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯝꯇ ꯊꯣꯛꯂꯛꯎꯅꯦꯍꯦ꯫ ꯇꯥꯔꯦ ꯏꯃꯥ꯫ ꯍꯩꯃꯥ, ꯀꯥꯏ ꯌꯧꯔꯨꯔꯒꯦ? ꯏꯟꯖꯥꯡꯒꯁꯦ ꯌꯥꯝ ꯄꯨꯔꯛꯑꯦ꯫ ꯅꯣꯏꯅꯒ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯌꯧꯔꯨꯔꯦꯗꯅ ꯑꯇꯦꯛ ꯑꯅꯧ ꯏꯟꯖꯥꯡ ꯈꯔ ꯂꯩꯔꯛꯄꯅꯤ, ꯁꯦ ꯄꯨꯁꯤꯜ꯫ ꯑꯗꯨꯒꯅꯦ ꯉꯥꯈꯥ ꯑꯇꯦꯛꯄ ꯈꯔ ꯌꯥꯎꯔꯛꯄꯅꯤ, ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ꯫ ꯉꯥꯇꯦꯛ ꯑꯅꯧ ꯆꯥꯅꯤꯡꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯊꯣꯡꯉꯨ ꯍꯥꯎꯅ, ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯅ꯫ ꯍꯩꯔꯤꯕꯣꯞꯅꯦ ꯃꯀꯛ 2-3 ꯍꯥꯞꯄꯨ꯫ ꯅꯄꯥꯛꯄꯤ ꯃꯔꯥꯅ ꯊꯥꯎꯗꯣ ꯉꯧꯀꯣ, ꯍꯥꯎꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯊꯣꯡꯒꯦ, ꯍꯥꯎꯅ ꯊꯣꯡꯒꯦ꯫ ꯏꯃꯥ, ꯍꯥꯎꯅ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ꯫ ꯏꯃꯥ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯌꯦ, ꯁꯥꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯍꯥ ꯑꯣꯏꯅ ꯈꯤꯡ ꯂꯩꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤꯁꯨ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯅꯤꯗꯅ ꯑꯍꯜ ꯂꯃꯟ ꯅꯨꯡꯁꯤꯕ, ꯊꯛꯁꯤ ꯈꯥꯁꯤ ꯃꯁꯛ ꯈꯪꯕ ꯃꯧ ꯍꯥꯏꯕꯁꯤꯗꯤ꯫ ꯐꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯆꯧꯕꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ? ꯍꯧꯒꯠꯈ꯭ꯔꯕꯅꯦ ꯏꯃꯥ꯫ ꯍꯥꯏ, ꯑꯗꯨꯗꯤꯅꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯨ, ꯋꯥ ꯍꯥꯏꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯦꯝꯕꯤꯅ ꯏꯃꯨꯡ ꯆꯪꯂꯛꯂꯒ ꯃꯄꯨꯔꯣꯏꯕ ꯅꯤꯃꯥꯏꯗ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯇꯥꯔꯤꯕꯣ ꯍꯥꯏꯕ? ꯀꯩꯗꯧꯔꯦ? ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯌꯨꯅꯦ ꯅꯨꯄꯤ꯫ ꯅꯪꯅ ꯁꯨꯒꯠꯇꯅ ꯑꯃꯨꯛ ꯆꯪꯉꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯅꯣꯏꯒꯤ ꯅꯃꯥ ꯁꯦꯛꯄꯤ ꯃꯥꯟꯕꯤꯗꯨꯅ ꯑꯝꯇ ꯂꯥꯛꯑꯣꯅ ꯀꯧꯍꯧꯕꯅꯤ꯫ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ? ꯅꯣꯏꯅꯅꯤ ꯅꯃꯧ ꯌꯥꯝ ꯌꯥꯅꯖꯗꯥꯏꯅꯦ, ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛ? ꯍꯣ, ꯋꯥ ꯌꯥꯝ ꯄꯦꯠꯂꯦ, ꯄꯥꯈꯣꯟꯅ ꯑꯃꯨꯛ ꯇꯣꯏꯕ, ꯊꯨꯟꯒ ꯂꯩꯕꯝ ꯂꯩꯇꯦ꯫ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯒꯤꯅꯦ ꯂꯥꯏꯒꯤ ꯀꯣꯟꯌꯥꯝ ꯑꯃ ꯐꯦꯡꯕ, ꯆꯥꯝꯕ, ꯂꯥꯏꯕꯨ 1-2 ꯅꯤꯡꯉꯒ ꯌꯥꯔꯦ, ꯂꯥꯏ ꯀꯣꯊꯤ 60 ꯅꯤꯡꯖꯜꯂꯦ꯫ ꯀꯥꯏꯗꯒꯤ ꯀꯣꯟ ꯃꯌꯥꯝꯗꯣ ꯃꯥꯅ ꯐꯦꯡꯕꯁꯨ ꯅꯠꯇꯦ, ꯑꯩꯅ ꯂꯣꯏꯅ꯫ ꯁꯤꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯉꯥꯛꯇꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯡꯉꯤꯕ꯫ ꯑꯗꯨ ꯆꯥꯏꯒ ꯑꯗꯥ ꯆꯥꯗꯦꯒ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕꯗꯤ ꯑꯃꯠꯇꯁꯨ ꯐꯪꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯉꯥꯈꯥ ꯑꯇꯦꯛꯄ ꯊꯣꯡꯉꯣꯅꯅꯦ ꯌꯥꯊꯪ ꯇꯧꯔꯛꯂꯤ꯫ ꯅꯅꯥꯏ ꯑꯝꯇ ꯊꯣꯡꯖꯔꯨꯈꯤꯒꯦ꯫ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯤ꯫ ꯊꯨꯅ ꯑꯝꯇ ꯊꯣꯡꯖꯨ ꯆꯠꯂꯣ, ꯑꯃꯨꯛ ꯉꯥꯡꯉꯛꯇ꯭ꯔꯤꯉꯩꯁꯤꯗ꯫ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯅꯦ꯫ ꯅꯤꯃꯥꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯇꯨꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯀꯩ ꯂꯩꯔꯒꯦ ꯏꯃꯥ, ꯑꯩꯕꯨ ꯀꯧꯕꯕꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯦꯅ ꯇꯧꯕꯅꯤ꯫ ꯅꯪ ꯈꯨꯔꯥ ꯆꯥꯎꯕꯟꯒꯤ ꯐꯥꯝ ꯑꯃ ꯌꯣꯟꯅꯤ ꯍꯥꯏ, ꯑꯗꯨ ꯂꯧꯁꯤꯜꯍꯧꯔꯁꯤꯔ ꯈꯜꯂꯤꯕꯅꯤ꯫ ꯃꯐꯝꯁꯨ ꯌꯥꯝꯅ ꯆꯥꯏ, ꯑꯗꯣ ꯅꯪ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯣꯗꯅ꯫ ꯁꯤꯜꯂꯝ ꯁꯤꯟꯗꯣꯡ ꯈꯪꯗꯅ ꯉꯥꯎꯆꯠꯅꯗꯅ ꯂꯩꯔꯤꯗꯣ꯫ ꯑꯁ, ꯑꯗꯨꯗ ꯏꯃꯥ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯕ ꯊꯕꯛꯁꯤ ꯅꯆꯥꯗꯤ ꯀꯌꯥ ꯍꯩꯅꯖꯗꯦꯅꯦ꯫ ꯊꯕꯛ ꯑꯇꯣꯞꯄ ꯑꯣꯏꯅ ꯈꯔ ꯌꯦꯡꯁꯤꯟꯈꯤꯁꯦ꯫ ꯗꯨꯀꯥꯟ ꯑꯃꯕꯨ ꯍꯥꯡꯅꯤꯡꯂꯤꯕꯅꯦ ꯑꯩꯗꯤ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯈꯔ ꯆꯥꯎꯅ, ꯅꯃꯧꯒ ꯑꯩꯒ ꯐꯝꯃꯁꯨ ꯌꯥꯔꯦꯗꯅ꯫ ꯃꯥꯁꯨ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯗꯅ ꯌꯥꯗ꯭ꯔꯦ꯫ ꯍꯣ, ꯐꯔꯦ, ꯅꯣꯏꯅꯕꯨ ꯑꯗꯨꯝꯅꯕꯨ ꯍꯦꯛ ꯈꯜꯂꯕꯗꯤ ꯐꯒꯗꯕꯗꯨ ꯌꯦꯡꯉꯁꯤ꯫ ꯏꯃꯥꯅꯗꯤꯅꯦ ꯂꯝ ꯑꯃ ꯂꯩꯁꯤꯟꯍꯧꯕꯅꯗꯤ ꯐꯩꯌꯦꯅ ꯈꯜꯂꯤꯕꯅꯤ꯫ ꯂꯝ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝꯒꯤ ꯑꯗꯨꯝ ꯃꯃꯜ ꯍꯦꯟꯀꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ, ꯃꯥꯅ ꯇꯧꯔꯁꯨ ꯌꯥꯏ ꯀꯩꯅꯣ꯫ ꯍꯣꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯔꯣꯖꯦꯟ ꯍꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯀꯩ ꯋꯥꯔꯤꯅꯣ ꯇꯥꯆꯧꯒ ꯏꯃꯥꯒꯅ ꯑꯩꯒꯤ ꯃꯤꯋꯥꯒ ꯉꯥꯡꯅꯩꯗꯨꯕꯣ? ꯑꯩꯒꯤ ꯃꯤꯡꯒ ꯌꯥꯝ ꯄꯜꯂꯤꯗ꯫ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ, ꯃꯤꯔꯦꯝꯗ ꯃꯤꯔꯦꯝ ꯁꯦꯡꯉꯕꯅꯤꯀꯣ ꯅꯪꯁꯨꯀꯣ꯫ ꯍꯣ, ꯂꯝ ꯑꯃ ꯂꯩꯕꯤꯔꯒꯦ ꯐꯥꯝ ꯇꯧꯅꯅꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ꯫ ꯅꯪ ꯇꯥꯆꯧꯗꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯒꯦ, ꯅꯇꯩꯃꯒ ꯃꯥꯅ ꯑꯁꯤ ꯇꯧꯍꯜꯂꯒꯦ꯫ ꯍꯣꯏꯅꯦ, ꯌꯥꯏꯅꯦ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ꯫
ꯇꯟꯖꯥꯗꯨꯗ ꯀꯦꯇꯨꯀꯤꯕꯨ ꯎꯅꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ. ꯏꯆꯦ, ꯂꯥꯏ ꯌꯦꯡꯕ ꯌꯥꯒꯗ꯭ꯔꯥ? ꯍꯩꯃꯥ, ꯍꯣ ꯌꯥꯅꯤꯌꯦ ꯌꯥꯅꯤꯌꯦ, ꯅꯪꯒꯤꯔꯣ ꯌꯦꯡꯗꯣꯏꯁꯤꯕꯣ? ꯍꯣꯏ ꯃꯥꯅꯦ ꯏꯆꯦ, ꯑꯩꯒꯤꯅꯦ. ꯑꯣ ꯌꯥꯅꯤ ꯌꯥꯅꯤ, ꯌꯦꯡꯁꯤ, ꯂꯩꯔꯝꯃꯨꯀꯣ ꯂꯥꯏꯁꯪꯂꯣꯝꯗ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯇꯨꯀꯤ ꯂꯥꯏꯁꯪꯂꯣꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯂꯥꯏ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯕꯦꯃꯥ, ꯅꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯣꯠꯇ ꯀꯩꯗ ꯑꯃꯠꯇ ꯆꯥꯟꯅꯗ꯭ꯔꯦ. ꯏꯃꯨꯡꯁꯦ ꯏꯁꯥ ꯁꯥꯕ ꯏꯔꯥꯡ ꯂꯥꯡꯕ ꯇꯧꯗꯨꯅ ꯂꯩꯔꯦꯅꯦꯍꯦ. ꯅꯪꯒꯤ ꯅꯨꯄꯥꯁꯤꯁꯨ ꯃꯃꯤꯠ ꯈꯤꯇꯪ ꯉꯥꯎꯔꯞ ꯎꯏꯅꯦ. ꯆꯨꯝꯃꯤ, ꯂꯣꯏꯅ ꯆꯨꯝꯃꯤ, ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯐꯥꯎꯗꯔꯛꯏꯁꯦ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯇꯤꯟꯀꯣꯛꯅꯕꯤꯒꯦ ꯂꯥꯏꯀꯣꯛꯅꯕꯤꯒꯦ ꯍꯥꯏꯔꯤꯌꯦ ꯏꯃꯥꯅ. ꯑꯃꯨꯛꯇ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯌꯨ. ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯅꯨꯄꯤꯗ ꯉꯥꯎꯗꯅꯕ ꯇꯧꯕꯤꯌꯨ ꯏꯃꯥ ꯃꯥꯏꯕꯤ. ꯄꯣꯠꯆꯪ ꯆꯩꯆꯪꯗꯣ ꯑꯩ ꯍꯥꯏꯔꯒꯦꯀꯣ. ꯑꯊꯦꯟꯄꯣꯠ ꯑꯃ ꯌꯥꯎꯔꯣ. ꯆꯦꯡꯕꯤ ꯆꯦꯡ ꯍꯩꯔꯣ. ꯍꯩꯔꯥ ꯂꯩꯁꯨ ꯅꯪꯅ ꯀꯠꯅꯤꯡꯕ ꯀꯠꯂꯣ. ꯑꯗꯨꯒꯅꯦ ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ. ꯑꯗꯨꯒ ꯂꯥꯏꯗꯤ ꯑꯩꯅ ꯑꯍꯤꯡꯗ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯗꯈꯤꯅꯥꯗꯤ ꯃꯟꯇꯤꯛꯅꯩ ꯑꯍꯤꯡꯗ ꯈꯨꯔꯨꯝꯕ ꯂꯥꯏꯁꯤꯗꯤ. ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯤꯍꯨ ꯈꯔꯁꯨ ꯂꯩ. ꯑꯗꯨꯅꯅꯦ ꯃꯤꯍꯨ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯑꯃꯒ ꯁꯤꯗꯣꯛꯁꯤ. ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯃꯁꯤꯡ ꯍꯥꯏꯔꯝꯃꯨ. ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯏꯆꯥ 2ꯒꯅꯤ. ꯑꯗꯨꯗꯤ ꯁꯦꯜꯗꯤ ꯀꯌꯥꯃꯨꯛ ꯆꯪꯒꯅꯤ? ꯑꯊꯦꯟꯄꯣꯠ ꯀꯥꯕꯗ ꯅꯪꯅ ꯉꯝꯖꯕ ꯍꯥꯞꯄꯣ. ꯑꯗꯨꯒꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯈꯨꯔꯨꯝꯕ ꯑꯗꯨꯅ ꯂꯨꯄꯥ 900 ꯈꯛ ꯄꯤꯔꯛꯑꯣ. ꯖꯟꯇ꯭ꯔꯗꯨꯅꯅꯦ 1,000 ꯍꯦꯛ ꯄꯤꯔꯛꯑꯣ. ꯉꯁꯤꯒꯤꯗꯤ ꯑꯌꯥꯎꯕ ꯈꯔ ꯀꯠꯆꯔꯝꯃꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ. ꯐꯔꯦ, ꯃꯥꯡꯒꯣꯜ ꯑꯣꯏꯖꯔꯣ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯟꯈꯤ. ꯀꯦꯇꯨꯀꯤꯅ, ꯍꯩꯁ, ꯃꯁꯤꯒꯤ ꯅꯨꯄꯤꯒꯤ ꯂꯥꯏꯁꯤ ꯈꯔ ꯀꯨꯏꯅ ꯈꯨꯔꯨꯝꯕ ꯀꯥꯟꯅꯅꯤꯅꯦꯍꯦ. ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ. ꯑꯁꯨꯝꯅ ꯁꯦꯜ ꯄꯥꯏꯕ, ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯒꯗꯕ ꯃꯤꯁꯤꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯏ ꯀꯦꯇꯨꯀꯤ. ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕ ꯑꯁꯤꯅ ꯃꯥꯒꯤ ꯍꯩꯅꯖꯕꯤ ꯑꯣꯏ. ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯝꯅ ꯍꯤꯡꯕ ꯑꯗꯨ ꯉꯝꯖꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ. ꯅꯥꯀꯜ ꯑꯃꯗ ꯔꯥꯙꯦ, ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯆꯧꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕ ꯌꯥꯏ. ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯎꯖꯗꯦ, ꯅꯨꯄꯤ ꯉꯥꯛꯇꯅꯤ. 3ꯅꯤ. ꯃꯄꯥ ꯃꯃꯥ 2ꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅꯤꯅ ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯅꯥꯎꯔꯣꯛꯅ ꯀꯣꯟꯕ ꯉꯝꯂꯝꯗꯦ. ꯃꯃꯥ ꯃꯄꯥ 2ꯅ ꯊꯦꯡꯅ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯄꯣꯛꯄ ꯉꯥꯛꯇ ꯑꯣꯏꯕꯅ ꯄꯥꯡꯒꯜ ꯍꯜꯂꯛꯄ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄꯅ ꯑꯋꯥꯠꯄꯅ ꯊꯟꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯆꯦ ꯑꯉꯧꯕꯤꯅ ꯂꯩꯀꯥꯏꯒꯤ ꯁꯦꯜ ꯅꯨꯡ ꯈꯔ ꯑꯗꯨꯛ ꯄꯥꯏꯕ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯩꯈ꯭ꯔꯦ. ꯔꯥꯙꯦꯅ ꯌꯥꯏꯃꯅꯤ. ꯃꯅꯥꯎꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯂꯩꯖꯩ. ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯦꯡꯕ, ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯑꯐꯪꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯀꯌꯥ ꯁꯨꯏ. ꯊꯕꯛꯇꯤ ꯂꯩꯕꯥꯛ ꯍꯣꯟꯖꯟꯕ, ꯀꯣꯔꯐꯨ ꯐꯦꯡꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯣꯠꯅꯩ. ꯑꯗꯨꯒ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯏ. ꯃꯤꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯥꯏꯅ ꯆꯠꯄ ꯃꯤꯗꯥꯅꯤ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯥꯏꯅ ꯁꯦꯝꯕ ꯄꯣꯄꯥꯅꯤ. ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯃꯌꯥꯏꯗ ꯔꯥꯙꯦꯅ ꯅꯨꯄꯥꯁꯤꯟ ꯅꯨꯄꯤꯁꯤꯟ ꯈꯥꯏꯗꯦ. ꯃꯇꯝꯒꯤ ꯊꯕꯛ ꯀꯌꯥ ꯁꯨꯏ. ꯊꯔꯣꯏ ꯈꯨꯟꯕ, ꯂꯣꯛꯂꯩ ꯄꯨꯜꯂꯩ, ꯀꯣꯝꯄ꯭ꯔꯦꯛꯅꯆꯤꯡꯕ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜ ꯀꯥꯕꯤꯗ ꯌꯣꯟꯕ ꯃꯁꯤꯅ ꯑꯣꯏ. ꯁꯨ ꯅꯣꯝꯗꯨꯅ ꯀꯌꯥ ꯍꯣꯠꯅꯖꯔꯕꯁꯨ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ. ꯑꯌꯤꯡꯕꯤꯅ, ꯄꯂꯦꯝꯒ ꯄꯟꯊꯧꯒꯗꯤ ꯀꯗꯣꯝꯗ ꯂꯦꯡꯕꯤꯗꯣꯏꯅꯣ? ꯉꯁꯤꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯝꯃꯤꯗ. ꯊꯝꯕꯥꯜꯅ, ꯍꯣꯏ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯅꯅꯝꯃ ꯕꯤꯅꯥꯒꯤ ꯃꯆꯥ 2 ꯁꯨꯕ ꯄꯣꯛꯄꯗꯣ ꯑꯗꯨꯒꯤꯅꯦ ꯏꯄꯥꯟꯒꯤ ꯆꯠꯇꯣꯏꯅꯤ. ꯏꯁꯤꯡ ꯈꯔ ꯍꯣꯟꯕꯤꯌꯨ ꯍꯥꯏꯔꯛꯄꯅꯤ. ꯆꯥꯛꯀ ꯇꯧꯗꯧꯔꯤ ꯃꯥꯜꯂꯦ, ꯌꯥꯝ ꯆꯥꯎꯅ. ꯍꯣꯔꯦꯟꯅꯦ ꯏꯟꯖꯥꯡ ꯄꯨꯔꯛꯀꯦ. ꯂꯣꯏꯁꯜꯂꯣ, ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯊꯦꯡꯈ꯭ꯔꯅꯤꯅꯦ. ꯁꯤꯡ ꯍꯣꯟꯊꯕ ꯏꯁꯤꯡ ꯍꯣꯟꯕꯗ ꯊꯦꯡꯕ ꯌꯥꯕ ꯅꯠꯇꯦ. ꯉꯁꯥꯏꯅꯅꯦ ꯕꯥꯃꯣꯟ ꯂꯥꯛꯑꯝꯕꯅ ꯍꯥꯜꯂꯝꯃꯅꯤ. ꯏꯕꯥꯅꯤ ꯈꯣꯟꯊꯤ ꯆꯥꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ. ꯂꯣꯏꯔꯦ, ꯑꯩꯕꯨꯗꯤ ꯂꯣꯏꯔꯦ. ꯆꯠꯁꯤ. ꯍꯩ, ꯅꯆꯦꯗꯣ ꯄꯥꯏꯈꯣꯡꯗ ꯂꯥꯡ ꯈꯔ ꯊꯥꯔꯝꯃꯤ, ꯀꯥꯏꯔꯨꯅꯤꯅ ꯆꯠꯈꯤꯕꯅꯤ. ꯅꯆꯤꯟ ꯅꯅꯥꯎ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯍꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯆꯠꯊꯣꯛꯎꯔꯣ. ꯃꯇꯩ ꯃꯅꯥꯎ 2ꯗꯨ ꯍꯥꯊꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯃꯤꯟꯅꯈꯤ. ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯅꯗꯦ. ꯁꯨꯔꯦ ꯁꯨꯃꯤꯟꯅꯩ, ꯆꯠꯂꯦ ꯆꯠꯃꯤꯟꯅꯩ. ꯑꯌꯤꯡꯕꯤ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯦ ꯔꯥꯙꯦ ꯍꯜꯂꯛꯂꯝꯃꯤ. ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏ. ꯐꯅꯦꯛ ꯀꯧꯇꯛ ꯁꯦꯠꯇꯨꯅ, ꯃꯀꯣꯛꯇ ꯌꯦꯝꯄꯥꯛ ꯑꯃ ꯇꯨꯞ, ꯃꯈꯣꯡ ꯇꯐꯤꯡ ꯊꯥꯡꯂꯗꯨꯅ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯆꯨꯊꯔꯛꯂꯝꯃꯤ. ꯏꯆꯦ, ꯂꯣꯏ ꯆꯣꯠꯇꯣꯔꯤꯕ ꯈꯪꯗꯤꯌꯦ. ꯅꯪꯗꯤ ꯆꯣꯠꯂꯤꯅꯦ ꯂꯣꯏꯅ. ꯅꯐꯤꯒꯗꯣ ꯀꯥꯔꯛꯑꯣ. ꯅꯣꯡ ꯆꯣꯠꯇꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯌꯥꯗꯦ, ꯆꯣꯠꯂꯦ ꯂꯣꯏꯅ.
Imaga pabungadi thabak chakraba? Chatkre. Ngahak oire. Nga su khara thurame achauba anidi luda changame. Aduna yolame ine tombida sel sulore. Hayingi chengwanaba. Nga macha macha sine yumda chawrage na purabani. Yam haungni bache ay. Nga duma ngauraga ngarangi higlakpa luklay pulay do. Adu dumaga irolaga chaba yam chanani bo. Chaka yam changni. Adu mai taurase. Hojik higlakpa singsina ne. Yonaba mapun semage. Iche thong birurage nang pido saro. Hoi che ay. Pido hana anta hongto uchu na badare mo. Na roida na bagaya banate. Aiko imong sida na aradi adum laire bagda chale ay. Haima. Che ay. Nang sima phagini gaina sibu. Asumna rade mapi achot pasing adu hongduna chakhum da chak thongge haina changlakpa matamdadi. Chakhum aduda nong no pungyu yuduna leiramki. Manaw nupi aying bina nong yaramba kon sing adushu. Loina pathaduna leiramni rade na. Haima. Pung tau ri dana tauri sidia. Onthok pani he. Ising na ne pat ole chakhum gase. Chakhum mamang aduda yuriba ising sing adu haidoi. Bora amuk thaduna ising adu lupthoi. Wai phajana taithoklaga chakhum mang adu bora na phanek amanba kharana thaduna semjari. Aduga chak thongduna machil manaw chananaba taurami. Ngayaki matung chak chananaba manaw nupi ayingbi kausinduna chage haina chak chakhom ama hukke thangkalakpada. Karigumba ama ningsinglakpagumna khanglep lepki. Machegi mataw ubada ayingbi na hanglai. Che ay, kaidore? Kaishu tawde. Kainom sum khalakpagini. Charu. Kari khalai no che ay. Iche do ningsingakpa. Aikoina angang oiringaida muna chaminabado. Matamda amuk hana halaklaroi ko. Hojik chak chaminaba phawba phangdre. Mabu chak charamadro. Charamani da che ay. Mahane hena ahau charamdoini. Madi sel paiba imungda leibanina. Che ay, kaisu khaluranu. Che chawbido yumdaga pak lakhije. Handakti thabak yamna chilabra khangde. Thabak chinbagi oiramgani laktrisinadi. Machil manaw oibana thamoida nungshibadi lengdana leibanido aduna ningsinglibani mache angaubibu. Angaubi mahakso adu mangai. Nungti numit khudingi ningsinglibani magi lairaba nungshiraba khangpok sangado. Iyumdagi henba mafam karibu leibagi. Warabasu nungairabasu, nong yurabasu, segairabasu, phaglongna bukharabasu. Iyumdagi henbabu kari leibagedo. Asumna matam kharasu haukiramid nongmagi matam. Rosen Palm the nga macha khara thadagani haiduna laklami. Nga macha mayam nakhoina chawraga ai nungai doin noi thuna chawrako cho nachinjak thijaruro. Machinda ngang na thabak tawrami Rosen tanja aduda khonjela mataraki. Ithak ipom naina cheliba isingi na pom thakta tawtharakliba nushiba isaigi surda ngaujekhido. Patkhong mayada loklay pulay hektuna nungshiba isaygi sur ngangladuna nongmagi sintha panglido nuja ama. Kwaktagi nungshit nami bana sapukan na humlakpa nungshitki sapuda humdokhido makokda uplamba yempak ado. Ure matamduda nupidugi ningthiraba maithong. Lainadagi hena thotlabi tanganglabi khajai ado. Pakhang magi thamoy somhatkhido. Rosen radhe ubada ngaujakhido. Apamba nungshiba phawkhido. Nupi mabu yengduna ngahakti. Asaba mitamgumna mamit kuptana yengjaraga leido. Nupa amagi mityengdagi sum tamlakpa kanda khak wakhal taraido nupado. Rosenna onthokna phajakreda masigi nupi shidi. Aigi mit mangondagi hena phajaba nupi amata uraktri hai. Thengnaki phajaba kaya kai. Aigi mitadi mana ihen nangi khongul lidaba yade. Ai masigi nupi shai koidaba yade. Karimta hek haiba ngamhauda nupadu leihauki nupi masu chatkhido. Mayum yorabada Rosen mana urakhiba nupi magi saktam magi wakhal khanduna leiram. Macha nupana phamungda longna hiptuna wakhal ama khallaga nufet tawba matawadu ubada mama ibe maketukina hairakhi. Karino ne masigi nupa macha asina ngasai halakpadagi nokphet tawduna leirisibo nate. Hai atomba imagi atomba Machabu kauduna machana hiplipa phamung macha aduda phamthai. Aduga madu phawbada Rosen takhidre magi thopa wakhalamada tauduna leire. Nupi magi wakhalda ngauraba haibadu oire. Asuk thina ngauhanba ahanba hek uzabada. Kallida ko nupi magi magulase. Machagi matawaduna ketukina masam nomlaga hairei. Atomba
ꯑꯇꯣꯝꯕꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯧ ꯂꯥꯡꯕꯒ ꯇꯥꯗ꯭ꯔꯤꯁꯤꯕꯣ ꯃꯁꯤ ꯐꯥꯎꯕ ꯇꯥꯗꯦ ꯑꯔꯣꯏꯕꯗꯗꯤ ꯀꯦꯇꯨꯀꯤꯅ ꯈꯣꯜ ꯀꯜꯂꯞ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯇꯣꯝꯕꯥ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯧꯕꯕꯨ ꯇꯥꯗꯦꯅꯦ ꯉꯁꯥꯏꯗꯒꯤ ꯔꯣꯖꯦꯟ ꯏꯈꯪ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯁ ꯏꯃꯥꯅ ꯀꯔꯝ ꯀꯥꯟꯗ ꯑꯩ ꯅꯥꯛꯁꯤꯗ ꯂꯩꯔꯝꯃꯤꯕ ꯑꯁ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯏꯃꯥꯁꯦ ꯇꯁꯦꯡꯅ ꯂꯥꯏ ꯑꯣꯜꯂ ꯃꯥꯜꯂꯦꯗ ꯏꯁ ꯀꯌꯥꯗꯅꯣꯅꯦꯍꯦ ꯍꯩꯍꯩꯗꯦꯅꯦ ꯉꯥꯡꯒꯅꯨꯅꯦ ꯅꯆꯤꯟꯗꯣ ꯅꯠꯇꯦ ꯏꯃꯥꯅ ꯀꯧ ꯂꯥꯡꯕ ꯇꯥꯗꯈꯩ ꯅꯪꯕꯨ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣꯕ ꯍꯥ ꯑꯩꯕꯨ ꯀꯧꯕ ꯇꯥꯗꯕꯤꯗ ꯃꯪꯉꯒ ꯂꯩꯔꯝꯃꯦꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯕ ꯂꯝꯂꯩꯃꯒ ꯑꯣꯛꯅꯔꯛꯑꯕꯣ ꯅꯪꯕꯣ ꯁꯤꯁꯦ ꯏꯃꯥ ꯃꯤꯍꯨꯜ ꯑꯝꯇ ꯌꯦꯡꯊꯣꯛꯄꯤꯒꯦꯁꯦ ꯍꯣ ꯑꯣꯛꯅꯔꯦ ꯂꯝꯂꯩꯃ ꯑꯣꯛꯅꯔꯦ ꯅꯆꯥꯗꯤ ꯃꯁꯤꯗꯤ ꯐꯥꯒꯤ ꯇꯥꯊꯣꯛꯄꯒ ꯌꯥꯝꯅ ꯍꯩꯔꯦꯅꯦ ꯏꯆꯥꯗꯤ ꯍꯥ ꯅꯇꯩꯃꯅꯅꯦ ꯆꯥꯛ ꯂꯣꯏꯍꯧꯔꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯅꯅꯕ ꯇꯧꯔꯨꯔꯁꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯅ ꯂꯩꯔꯅꯨꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯝꯃꯣ ꯂꯥꯛꯑꯒꯦ ꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅ ꯁꯣꯝꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤꯅꯦꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯁꯨꯝꯅ ꯍꯧꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯀꯦꯇꯨꯀꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯐꯤ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯇꯨꯅ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯂꯦꯡꯕꯥꯟ ꯑꯅꯤꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯖꯣꯝ ꯖꯣꯝ ꯊꯥꯗꯔꯤ ꯐꯤꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯃꯌꯥꯏ ꯆꯕꯨꯛ ꯑꯗꯨꯗ ꯐꯤ ꯑꯗꯨꯅ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯍꯥꯏꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯃꯐꯤ ꯐꯨꯔꯤꯠꯅ ꯂꯦꯡꯕꯥꯟꯗ ꯌꯥꯟꯗꯨꯅ ꯃꯔꯥꯛ ꯏꯗꯨ ꯃꯃꯤꯠ ꯎꯏꯔꯨꯝ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯀꯦꯇꯨꯀꯤꯅꯁꯨ ꯅꯨꯄꯥꯗꯨꯕꯨ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯐꯠ ꯆꯪꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯐꯖꯅ ꯎꯍꯧꯔꯕꯅꯤ ꯏꯁ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯃꯥꯏꯕꯤ ꯀꯦꯇꯨꯀꯤꯅ ꯑꯃ ꯂꯩꯕꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯍꯩꯕꯤꯗꯣ ꯖꯥꯠ ꯖꯥꯠꯅꯤ ꯇꯧꯔꯣꯍꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯅꯔꯣ ꯑꯩꯁꯨꯅꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯔꯣꯖꯦꯟ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯟꯇꯥꯅ ꯐꯥꯝꯗ ꯂꯥꯛꯂꯝꯃꯤ ꯔꯥꯙꯦ ꯃꯈꯨꯠꯇ ꯊꯨꯝꯃꯣꯛ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤꯗꯣ ꯃꯈꯨꯠꯇꯁꯨ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯔꯤ ꯁꯨꯝ ꯂꯥꯛꯂꯒ ꯄꯥꯠꯈꯣꯡ ꯃꯌꯥꯗ ꯍꯧꯔꯤꯕ ꯀꯣꯝꯄ꯭ꯔꯦꯛ ꯂꯣꯛꯂꯩ ꯄꯨꯜꯂꯩ ꯍꯦꯛꯂꯤꯗꯣ ꯃꯆꯤꯟꯗ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯁꯨ ꯉꯥꯡꯂꯤꯗꯣ ꯂꯥꯞꯇꯛꯅ ꯔꯣꯖꯦꯟꯅ ꯔꯥꯙꯦꯒꯤ ꯏꯁꯩꯕꯨ ꯇꯥꯔꯛꯂꯝꯃꯤ ꯌꯥꯝꯅ ꯎꯔꯤꯕ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯑꯌꯤꯡꯕ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯍꯨꯔꯤꯕꯤ ꯐꯖꯩꯗ ꯅꯨꯡꯁꯤꯗ ꯈꯨꯠꯍꯩꯕ ꯀꯅꯥꯅꯕꯨ ꯁꯦꯝꯕꯤꯕꯅꯣ ꯔꯣꯖꯦꯟ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯞꯅ ꯇꯥꯔꯤꯗꯣ ꯁꯩꯊꯥꯔꯤꯕ ꯏꯁꯩ ꯑꯗꯨꯕꯨ ꯄꯥꯈꯪ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯂꯨꯔꯕ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯅꯤꯡꯉꯣꯜꯒꯤ ꯁꯛꯇꯝꯗꯣ ꯄꯥꯈꯪꯒꯤ ꯊꯃꯣꯏ ꯍꯨꯈ꯭ꯔꯦꯅꯤ ꯄꯨꯡꯗꯤ ꯄꯨꯡꯗꯣꯛꯍꯧꯔꯦꯗꯅ ꯁꯩꯊꯥꯔꯒ ꯀꯝꯗꯧꯏ ꯀꯅꯥꯅꯣꯃꯤ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯏꯁꯩꯒ ꯍꯜꯂꯛꯄꯒ ꯁꯥꯔꯗꯅ ꯃꯀꯣꯛ ꯂꯋꯥꯏꯗ ꯄꯥꯜꯂꯣ ꯅꯨꯡꯁꯤꯅ ꯍꯦꯛ ꯊꯣꯝꯇꯠꯀꯦ ꯑꯌꯣꯃ ꯔꯥꯙꯦꯅ ꯂꯪꯉꯛꯄ ꯅꯨꯡ ꯑꯗꯨ ꯔꯣꯖꯦꯟꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯙꯨꯞ ꯂꯥꯎꯅ ꯄꯥꯜꯂꯤ ꯃꯗꯨꯗ ꯔꯥꯖꯦꯟ ꯃꯌꯥꯡꯂꯦꯟ ꯑꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯆꯩꯅꯥ ꯈꯥꯡꯉꯤ ꯅꯥꯃꯟꯕꯒꯤ ꯈꯪꯉꯦꯗꯅ ꯎꯁꯤꯠꯇ꯭ꯔꯗꯤ ꯑꯗꯨꯅꯤ ꯈꯤꯇꯪ ꯄꯤꯛꯃꯜꯂꯤꯅꯤ ꯅꯨꯡꯗꯣ ꯈꯔ ꯆꯥꯎꯕ ꯑꯃ ꯊꯣꯝꯃꯛꯀꯤꯗꯤ ꯍꯥꯏꯗꯦ ꯑꯌꯣ ꯈꯣꯟꯖꯦꯜꯗꯨꯗ ꯔꯥꯙꯦ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯄꯥꯜꯂꯝꯃꯅꯤꯅꯦ ꯏꯀꯥꯏꯔꯦꯗ ꯅꯥꯗꯦꯗ ꯀꯩꯁꯨ ꯈꯤꯇꯪ ꯁꯥꯔꯤ ꯂꯥꯎꯕꯒꯤ ꯋꯥꯅꯤ ꯏꯆꯜ ꯂꯥꯟꯅ ꯂꯧꯒꯅꯨ ꯏꯁꯩꯗꯣ ꯑꯩꯅ ꯍꯟꯈꯤꯕꯅꯤ ꯏꯆꯟꯒꯤ ꯏꯁꯩꯗꯣ ꯐꯖꯃꯟꯗꯅ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯀꯩꯝꯇ ꯈꯟꯊꯍꯧꯗ꯭ꯔꯦ ꯏꯕꯨꯡꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯅꯍꯥꯟ ꯃꯈꯩ ꯎꯗꯦꯅ ꯑꯩꯗꯤ ꯄꯥꯠꯈꯣꯡꯁꯤꯗ ꯑꯗꯨꯝ ꯏꯟꯁꯥꯡ ꯍꯦꯛꯄ ꯉꯥ ꯀꯥꯏꯕ ꯑꯗꯨꯝ ꯂꯥꯛꯏ ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯉꯥ ꯐꯥꯝ ꯇꯧꯕ ꯑꯗꯨꯒꯤ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯂꯥꯛꯄ ꯍꯧꯖꯤꯛꯇꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯅꯤ ꯑꯗꯣ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤꯗꯤ ꯔꯣꯖꯦꯟ ꯀꯧꯏ ꯑꯩꯒꯤꯗꯤ ꯔꯥꯙꯦ ꯀꯧꯏ ꯑꯗꯣ ꯏꯆꯜ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯉꯁꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯣ ꯁꯛ ꯈꯪꯅꯔꯕꯅꯤꯅ ꯁꯨꯝ ꯇꯤꯟꯅꯁꯦ ꯑꯩꯒꯤꯁꯨ ꯍꯣꯏ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩꯒꯤ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯔꯥꯙꯦ ꯆꯠꯈꯤ ꯔꯣꯖꯦꯟꯗꯤ ꯅꯣꯡꯃꯒꯤ ꯔꯥꯙꯦꯒꯤ ꯋꯥꯈꯜꯗ ꯂꯨꯞꯆꯕ ꯍꯦꯜꯂꯛꯈꯤ ꯅꯨꯄꯤ ꯃꯥꯒꯤ ꯁꯛꯇꯝꯇꯕꯨ ꯇꯣꯏꯅ ꯎꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯃꯥꯒꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯀꯌꯥ ꯐꯥꯎꯔꯛꯈꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯈ꯭ꯔꯦ ꯔꯥꯙꯦ ꯑꯃꯗꯤ ꯔꯣꯖꯦꯟ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯏꯃꯨꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯔꯣꯖꯦꯟ ꯔꯥꯙꯦꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯅ ꯃꯁꯥ ꯑꯗꯨ ꯇꯅꯥꯟ ꯉꯁꯤꯗꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ
ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯐꯝ ꯄꯥꯠꯈꯣꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕꯁꯨ ꯅꯨꯄꯤ ꯃꯥꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯉꯁꯤꯗꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ꯫ ꯑꯩꯅ ꯈꯟꯖꯔꯤꯕ ꯈꯨꯗꯤꯡꯁꯦ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯕ ꯐꯪꯂꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯊꯋꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯔꯥꯙꯦ ꯃꯍꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯔꯣꯖꯦꯟ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯨ꯫ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥ ꯀꯦꯇꯨꯀꯤꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯔꯣꯖꯦꯟꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯟꯗ ꯍꯛꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯀꯩꯗꯧꯔꯦ ꯏꯆꯥꯅ ꯃꯥꯡꯒꯣꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯤ? ꯏꯆꯥꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯒꯦ? ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯍꯛꯆꯤꯠ ꯂꯥꯡꯉꯝꯃꯤꯕꯖꯥꯠꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣ꯫ ꯏꯃꯥꯅꯦ, ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯈꯔ ꯂꯩ꯫ ꯅꯪ ꯌꯥꯎꯕ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯏꯃꯨꯡ ꯆꯪꯉꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯔꯣꯖꯦꯟ꯫ ꯃꯃꯥ ꯀꯦꯇꯨꯀꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯝꯃꯤ꯫ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯅꯤ ꯀꯦꯇꯨꯀꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯤꯕ꯫ ꯃꯉꯣꯟꯗ ꯇꯥꯟꯅꯕ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯁꯦꯜꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯐꯕ ꯐꯠꯇꯕ ꯂꯦꯝꯅ ꯊꯥꯕ ꯅꯠꯇꯦ ꯀꯦꯇꯨꯀꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯔꯥꯙꯦꯒ ꯔꯣꯖꯦꯟꯒ ꯊꯦꯡꯅꯗꯕ꯫ ꯔꯣꯖꯦꯟ ꯃꯍꯥꯛꯇꯤ ꯔꯥꯙꯦꯕꯨ ꯉꯥꯏꯕ ꯂꯦꯞꯇꯦ, ꯅꯨꯡꯇꯤꯒꯤ ꯉꯥꯏꯔꯤ꯫ ꯃꯌꯨꯝꯗꯨ ꯆꯞ ꯆꯥꯕꯤ ꯈꯪꯍꯧꯗꯕꯅ ꯊꯤꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯏꯊꯥ ꯊꯥꯖꯗꯅ ꯏꯁꯤꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯏꯁꯤꯡꯗ ꯔꯥꯙꯦꯒꯤ ꯁꯛꯇꯝ ꯑꯗꯨ ꯇꯥꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯖꯦꯟ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ꯫ ꯔꯥꯙꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥ ꯔꯣꯖꯦꯟ, ꯅꯪꯗꯤ ꯁꯨꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯉꯥꯏꯔꯤꯅꯤ꯫ ꯌꯨꯝꯁꯨ ꯈꯪꯗꯦ, ꯑꯗꯨꯅ ꯊꯤꯕꯁꯨ ꯉꯝꯗꯦ꯫ ꯅꯠꯇꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯅꯪꯅ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯤꯗꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯉꯥꯏꯔꯤꯕꯗꯤ? ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯅ ꯁꯨꯝ ꯉꯥꯏꯖꯕꯅꯤ꯫ ꯊꯥ ꯔꯣꯖꯦꯟ, ꯅꯪꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒꯗꯤ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯗꯨꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯎꯅꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯈꯟꯕꯤꯔꯨꯒꯅꯨ, ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯈꯟꯖꯔꯛꯂꯤꯕ ꯋꯥꯈꯜꯁꯦ ꯈꯤꯇꯪꯗꯤ ꯈꯜꯂꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯅꯣꯏ ꯏꯃꯨꯡꯒ ꯂꯣꯏꯅꯕꯗ ꯇꯥ ꯔꯣꯖꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯥꯏ ꯆꯣꯞꯀꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯨꯝꯕꯤꯕꯨ ꯇꯥ ꯔꯣꯖꯦꯟꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯄꯥꯝꯂꯣꯏ꯫ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯂꯣꯏ꯫ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯈꯜ ꯊꯥꯗꯕꯤꯒꯅꯨ, ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ꯫ ꯁꯤꯗ ꯈꯦꯠꯅꯕ ꯈꯦꯠꯅꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯗꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯍꯦꯜꯂꯒꯦ? ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅꯁꯨ ꯍꯥꯏꯒꯅꯨ꯫ ꯑꯩꯗꯤ ꯈꯟꯈ꯭ꯔꯦ, ꯍꯣꯡꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ꯫ ꯑꯩꯗꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯕꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯖꯔꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯔꯣꯖꯦꯟ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯍꯧꯈꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕ, ꯑꯗꯨꯕꯨ ꯂꯣꯟꯅ ꯍꯥꯏꯗꯣꯛꯇ ꯃꯁꯥꯒꯤ ꯏꯍꯨꯜꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯖꯤꯟꯖꯩ꯫ ꯃꯗꯨ ꯈꯪꯂꯕꯗ ꯔꯣꯖꯦꯟꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯊꯃꯣꯏ ꯑꯗꯨ ꯆꯥꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ꯫ ꯔꯣꯖꯦꯟꯅ ꯔꯥꯙꯦꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯈꯟꯖꯔꯛꯄ ꯅꯨꯡꯁꯤꯕ ꯀꯌꯥ ꯋꯥꯔꯤ ꯁꯥꯖꯩ꯫ ꯅꯨꯄꯤ ꯃꯥꯅ ꯅꯥꯊꯩꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ, ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯂꯩ, ꯅꯨꯡꯗꯁꯨ ꯇꯛꯄꯨ ꯇꯛꯂꯕꯗꯤ ꯇꯨꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯗ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗ ꯌꯥꯗꯕ ꯉꯝꯗꯗꯨꯅ ꯌꯥꯔꯛꯈꯤꯗꯨ꯫ ꯅꯨꯄꯤꯗꯤ ꯈꯔ ꯍꯦꯟꯅ ꯁꯪꯕ ꯀꯟꯕ ꯅꯨꯄꯥꯒꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯔꯣꯖꯦꯟ ꯑꯃꯗꯤ ꯔꯥꯙꯦ ꯐꯖꯅ ꯅꯨꯡꯁꯤꯅꯔꯝꯃꯤ, ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅꯗꯨꯅ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯀꯦꯇꯨꯀꯤꯁꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯇꯝꯂꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯖꯦꯟꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯅꯛꯅ ꯂꯣꯏꯅꯩ ꯇꯥꯔꯝꯃꯤ꯫ ꯁꯥꯎꯒꯠꯄꯗꯤ ꯇꯧꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯔꯣꯖꯦꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯇꯣꯝꯕ, ꯅꯪꯕꯨ ꯅꯨꯄꯤ ꯅꯍꯥꯒ ꯀꯣꯏꯗꯅ ꯇꯧꯔꯕ꯭ꯔꯅꯦ ꯍꯟꯗꯛꯁꯦ? ꯏꯆꯥꯁꯦ ꯍꯟꯗꯛꯇꯤ ꯃꯁꯥꯅ ꯃꯁꯥ ꯅꯥꯟꯈꯠꯂꯛꯏꯕ꯫ ꯑꯁ, ꯏꯀꯥꯏꯍꯦ꯫ ꯏꯃꯥꯁꯨ ꯈꯪꯍꯪ ꯍꯦꯛꯇ ꯍꯪꯖꯤꯜꯂꯛꯏ ꯇꯧꯔꯤꯁꯦ꯫ ꯏꯃꯥ, ꯅꯆꯥꯁꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤꯗ꯫ ꯑꯣ, ꯐꯥꯔꯦ ꯐꯥꯔꯦ, ꯄꯥꯈꯪ ꯃꯄꯨꯡ ꯐꯖꯅ ꯐꯥꯔꯦ꯫ ꯏꯆꯥꯗꯤ ꯑꯗꯨꯅꯕꯨꯅꯦ ꯍꯪꯂꯤꯕꯅꯤ꯫ ꯏꯆꯥꯒꯤꯕꯨ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯂꯩꯔꯕ꯭ꯔꯣ? ꯂꯩꯔꯕꯗꯤꯅꯦ ꯏꯃꯥꯗꯁꯨ ꯍꯥꯏꯌꯨꯗꯅ, ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯗꯣ꯫ ꯏꯃꯥ, ꯀꯣꯟꯅ ꯍꯥꯏꯒꯦꯗ, ꯃꯇꯥꯡ ꯑꯃ ꯆꯥꯔꯀꯥꯟꯗ꯫ ꯍꯩꯃꯥ, ꯃꯁꯤꯗꯤꯕ! ꯔꯣꯖꯦꯟ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯀꯦꯇꯨꯀꯤ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯅ ꯂꯩꯍꯧꯈꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯕ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯔꯣꯖꯦꯟ ꯑꯃꯗꯤ ꯔꯥꯙꯦꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯃꯅ ꯑꯃꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯅꯔꯛꯈꯤ꯫
ꯊꯃꯣꯏ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯅꯈ꯭ꯔꯕꯗ ꯀꯅꯥꯅꯕꯨ ꯊꯤꯡꯕ ꯉꯝꯒꯅꯤꯗꯣ ꯈꯣꯌꯨꯝ ꯂꯥꯌꯥꯝ ꯐꯥꯎꯕꯅ ꯊꯤꯡꯕ ꯉꯝꯗꯦ ꯍꯥꯏꯅꯔꯤꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯔꯣꯖꯦꯟꯒ ꯔꯥꯙꯦꯒ ꯎꯅꯔꯝꯃꯤ꯫ ꯔꯥꯙꯦ, ꯑꯩꯗꯤ ꯅꯪꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ꯫ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯉꯤ꯫ ꯑꯩꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯒ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯄ ꯃꯤꯠꯁꯤꯅ ꯎꯕꯗꯣ ꯅꯍꯥꯛꯅ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯇꯨꯝꯂꯝꯗꯥꯏ ꯃꯇꯝꯗ ꯅꯪꯕꯨ ꯎꯔꯒ ꯎꯏꯁꯤꯟꯈꯤꯕ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯑꯗꯨꯁꯨ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ? ꯑꯩꯗꯤ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯟꯗꯛꯇꯤ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯀꯣꯟꯅ ꯌꯥꯗꯦ ꯍꯥꯏꯔꯛꯄꯒ ꯌꯥꯔꯣꯏꯀꯣ꯫ ꯑꯁ, ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯝꯇ ꯉꯥꯏꯈꯣꯗ, ꯑꯩꯈꯣꯏ ꯏꯃꯨꯡ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯤ꯫ ꯅꯣꯡ ꯌꯨꯕ ꯐꯛꯂꯥꯡ ꯁꯦꯒꯥꯏꯕ, ꯅꯨꯡꯗꯥꯡ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯍꯧꯖꯤꯟꯕ ꯌꯨꯝꯗꯨꯗ ꯀꯔꯝꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯄꯥꯡꯊꯣꯛꯀꯅꯤ? ꯑꯗꯨꯒ ꯆꯪꯒꯗꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ? ꯅꯣꯡꯃꯒꯤ ꯆꯦꯡ ꯋꯥꯟꯗꯨꯅ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅꯤ꯫ ꯃꯁꯤꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯑꯇꯣꯞꯄ ꯌꯦꯡꯈ꯭ꯔꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕꯗꯣ꯫ ꯅꯪꯅ ꯑꯗꯨꯝꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯉꯝꯗꯦ꯫ ꯅꯨꯡꯁꯤꯕꯁꯤꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯑꯁꯤꯅ ꯑꯣꯏꯅꯕ꯭ꯔꯥ? ꯊꯨꯡꯅꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯀꯥꯏꯅꯈꯤꯕ ꯈꯨꯗꯤꯡꯁꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯅꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛ ꯑꯃꯅ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯂꯥꯞꯊꯣꯛꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯁꯤꯕ ꯑꯃꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤ ꯅꯪꯁꯤ꯫ ꯑꯩ ꯄꯥꯈꯠꯇꯕ ꯉꯝꯗꯦ, ꯅꯪꯅ ꯃꯤꯔꯥꯏꯗꯨꯅ ꯂꯥꯞꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯕꯨ ꯋꯥꯍꯟꯕꯗꯤ ꯆꯨꯝꯗꯦ꯫ ꯌꯨꯝꯒꯤ ꯁꯦꯜꯒꯤ ꯍꯥꯟꯅ ꯅꯪꯅ ꯈꯜꯂꯨꯅꯨ, ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯥꯙꯦ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕ ꯑꯣꯏꯕꯅ ꯄꯥꯡꯒꯜ ꯊꯣꯛꯆꯕ ꯉꯝꯗꯦ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯔꯣꯖꯦꯟꯕꯨ꯫ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯟꯅ ꯑꯍꯤꯡ ꯀꯌꯥ ꯀꯞꯆꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯃꯆꯦ ꯑꯉꯧꯕꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯈꯥꯎ ꯃꯌꯣꯝ ꯑꯅꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯉꯧꯕꯤꯅ, ꯑꯌꯤꯡꯕꯤ, ꯍꯩꯃꯥ, ꯆꯦꯆꯧꯕꯤ ꯂꯥꯛꯏꯔꯣ? ꯂꯥꯛꯑꯣ ꯆꯪꯉꯣ꯫ ꯑꯌꯥ, ꯌꯥꯝ ꯍꯔꯥꯎꯏ ꯆꯦꯆꯧꯕꯤ ꯅꯪ ꯂꯥꯛꯄ꯫ ꯅꯛꯅ ꯂꯩꯅꯔꯕꯁꯨ ꯎꯕ ꯁꯨꯡꯐꯪ ꯐꯪꯗꯦ꯫ ꯆꯦꯆꯧꯕꯤ, ꯅꯪꯕꯨ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯔꯕꯣ? ꯂꯩꯇꯦꯗ, ꯑꯩꯅ ꯊꯣꯛꯇꯕꯩꯅꯦ ꯇꯟꯕꯒꯤ꯫ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯆꯦ ꯍꯥꯏꯗꯤ? ꯂꯩꯈꯤꯕꯅꯦ, ꯍꯧꯖꯤꯛꯇ ꯄꯥꯠꯈꯣꯡꯗꯒꯤ ꯀꯥꯔꯛꯑꯒ ꯏꯔꯨꯖꯈꯤꯕꯅꯦ, ꯂꯣꯏꯔꯛꯑꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯇꯥ ꯇꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯂꯩꯕꯥꯛ ꯈꯔ ꯍꯣꯟꯕ ꯆꯠꯈꯤꯕꯅꯦ꯫ ꯁꯦ, ꯑꯩꯅꯅꯦ ꯅꯣꯏ ꯑꯅꯤꯒꯤꯒ ꯄꯥꯕꯨꯡ ꯏꯃꯥꯒꯒꯤꯒ ꯐꯤ ꯑꯃꯃꯝ ꯄꯨꯔꯛꯄꯅꯦ꯫ ꯑꯗꯨꯒ ꯁꯤꯅ ꯆꯥꯅ ꯊꯛꯅꯅꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏꯅꯤ꯫ ꯌꯨꯝꯕꯨ ꯏꯅꯦꯅꯁꯨ ꯄꯤꯔꯛꯄꯅꯦ꯫ ꯑꯗꯨꯒ ꯐꯤꯁꯤꯅꯅꯦ ꯑꯩꯅ ꯀꯩꯊꯦꯜ ꯑꯆꯧꯕ ꯆꯠꯄꯗ ꯑꯩꯒꯤ ꯁꯦꯜ ꯇꯨꯡꯁꯤꯟꯕ ꯈꯔ ꯂꯩꯌꯦ, ꯑꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯄꯥꯝꯖꯔꯕ ꯌꯦꯡꯉꯨ꯫ ꯑꯌꯥ, ꯌꯥꯝ ꯐꯖꯩꯌꯦ ꯆꯦꯆꯧꯕꯤ, ꯌꯥꯝ ꯄꯥꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯔꯥꯙꯦ ꯏꯔꯨꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯃꯆꯦꯒ ꯃꯅꯥꯎꯒ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯃꯆꯦ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯏꯆꯦ, ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ, ꯅꯁꯝꯁꯨ ꯌꯥꯝ ꯁꯥꯡꯉꯝꯃꯤ꯫ ꯁꯥꯡꯉꯕꯅꯤ, ꯀꯝꯗꯧꯔꯤꯒꯦ ꯅꯣꯏꯕꯣ? ꯍꯥꯃꯨ ꯍꯥꯃꯨꯅꯤꯗ, ꯍꯟꯗꯛꯇꯤ ꯅꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯜꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯆꯥꯛ ꯌꯥꯝ ꯆꯥꯗꯕꯩꯅꯤ꯫ ꯍꯣ, ꯑꯗꯨ ꯆꯨꯝꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯉꯧꯕꯤ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯔꯣꯖꯦꯟ ꯑꯃꯗꯤ ꯔꯥꯙꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯂꯒꯦ ꯈꯟꯗꯨꯅ ꯔꯥꯙꯦꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯕꯤ ꯔꯥꯙꯦ ꯔꯣꯖꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯔꯣꯖꯦꯟꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤ ꯃꯥꯡꯒꯣꯜꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯄꯥꯎ ꯇꯝꯅꯔꯤ꯫ ꯏꯆꯦ, ꯄꯥꯎ ꯄꯨꯔꯛꯏ, ꯂꯣꯏꯅ ꯈꯪꯉꯛꯏ꯫ ꯑꯩꯅꯅꯦ ꯃꯤ 2-3ꯗ ꯍꯪꯉꯛꯑꯒ ꯂꯥꯛꯏꯅꯤ꯫ ꯏꯅꯥꯎ, ꯇꯝꯃꯨ ꯇꯥꯁꯤ, ꯀꯝꯗꯧꯕ ꯑꯣꯏꯔꯝꯃꯦ? ꯑꯁ, ꯍꯥꯏꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯇꯝꯗꯣꯔꯤꯕ ꯄꯥꯎꯁꯤꯒ ꯏꯆꯦ ꯅꯪꯒꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯕꯨꯕ ꯇꯝꯃꯨꯕ ꯇꯥꯁꯤ꯫ ꯃꯃꯥ ꯃꯄꯥ ꯄꯣꯄꯥꯡ ꯁꯨꯕ ꯃꯆꯥꯔꯥ ꯁꯨꯗꯕ ꯃꯆꯥꯔꯥ? ꯑꯣ, ꯃꯃꯥ ꯃꯄꯥꯕꯨꯗꯤ ꯂꯩꯔꯤꯌꯦ ꯂꯣꯏꯅ ꯁꯨꯅ꯫ ꯑꯗꯨꯕꯨꯅꯦ ꯂꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯑꯍꯜꯁꯨ ꯑꯣꯏꯔꯛꯑ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯈꯖꯤꯛ ꯋꯥꯠꯄ ꯃꯤꯑꯣꯏ ꯑꯣꯏꯅ ꯇꯧꯏ ꯍꯥꯏ꯫ ꯊꯕꯛꯀꯥꯁꯨ ꯁꯤꯃ ꯇꯧꯏ, ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯔꯤ ꯍꯥꯏꯕ ꯂꯩꯕ ꯅꯠꯇꯦꯗ꯫ ꯑꯐꯪ ꯑꯐꯪꯕ ꯁꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯗꯨꯁꯨ ꯂꯩꯀꯥꯏꯒꯤ꯫ ꯃꯤꯒꯤ ꯂꯩꯕꯥꯛ ꯍꯣꯟꯕꯤꯕ,
ꯑꯗꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯈꯣꯡꯕꯥꯟ ꯀꯣꯠꯂꯨ ꯍꯥꯏꯔꯒ ꯍꯦꯛ ꯀꯣꯠꯄ, ꯗꯦꯕ ꯀꯔꯃꯒꯤ ꯀꯣꯔꯐꯨ ꯀꯣꯔꯐꯥꯡ ꯍꯦꯛ ꯐꯦꯡꯕ ꯆꯠꯄ, ꯐꯪꯂꯛꯄ ꯁꯦꯜꯗꯨꯅꯅꯦ ꯆꯦꯡꯒꯁꯦ ꯋꯥꯜꯂ ꯋꯥꯜꯂꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯕ ꯏꯃꯨꯡꯅꯦ ꯍꯥꯏ꯫ ꯅꯥꯇꯩ ꯌꯥꯝ ꯆꯥꯗ ꯃꯥꯜꯂꯦꯗ ꯌꯨꯝꯒꯗꯣ, ꯏꯁꯦ ꯁꯦꯒꯥꯏꯗꯅ ꯏꯍꯣ ꯍꯣꯕ, ꯁꯝꯅ ꯍꯥꯏꯔꯒ ꯅꯣꯡꯒ ꯆꯨꯔꯒ ꯅꯣꯡ ꯌꯨꯕ ꯌꯨꯝꯗꯣ, ꯑꯗꯒꯤ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤ 3ꯅꯦꯌꯦ꯫ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯔꯣꯖꯦꯟꯅ ꯄꯨꯔꯛꯏꯕ ꯅꯨꯄꯤꯁꯤꯅꯅꯦ ꯌꯥꯏꯃ ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯥꯁꯨ ꯏꯟꯖꯥꯡ ꯍꯦꯛꯑ ꯍꯦꯛꯑꯒ ꯌꯣꯜꯂꯒ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯐꯤ ꯁꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯗꯨꯒ ꯃꯆꯦ ꯑꯍꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯈꯔ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯗꯨꯝ ꯂꯩꯈ꯭ꯔ ꯃꯥꯜꯂꯤ꯫ ꯁꯝꯅ ꯍꯥꯏꯔꯒ ꯃꯤꯅꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁ ꯈꯪꯗꯦꯗ, ꯏꯃꯨꯡꯁꯤꯒ ꯏꯆꯦꯒꯤ ꯃꯥꯏꯒ ꯑꯃꯠꯇ ꯌꯦꯡꯗꯦꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯔꯣꯖꯦꯟꯁꯤ꯫ ꯀꯔꯤ? ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯂꯥꯏꯔꯁꯨ ꯇꯠꯅꯕꯤ ꯑꯣꯏꯔꯝꯂꯕ? ꯏꯁ, ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯤ ꯀꯥꯏꯅ ꯂꯥꯛꯆꯕ ꯁꯥꯔꯤꯅꯦ꯫ ꯃꯆꯥ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯗꯕ ꯂꯩꯔꯒꯗꯤ ꯃꯆꯥꯁꯦ ꯐꯖꯟꯒꯤꯗꯤ ꯈꯟꯗꯦꯅꯦ, ꯑꯩꯈꯣꯏꯔꯣꯝꯗ ꯄꯨꯂꯞꯀ ꯏꯟꯊꯣꯔꯛꯑꯗꯅ꯫ ꯈꯪꯉꯣꯏꯗ꯭ꯔꯗꯣ, ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯃꯁꯤꯗꯤ꯫ ꯑꯣ ꯇꯥꯟ ꯆꯥꯔꯗꯤ ꯏꯆꯦ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯅꯨꯄꯤꯗꯨꯅ ꯐꯥꯕꯒ ꯑꯣꯏꯔꯝꯅꯤ꯫ ꯃꯣꯏ ꯏꯃꯨꯡꯒ ꯏꯆꯦ ꯍꯣꯏꯒ ꯌꯦꯡꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦꯗꯣ꯫ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯔꯁꯨ ꯁꯛꯅ ꯀꯩꯗꯧꯅꯗꯣꯏꯅꯣ, ꯅꯠꯇ꯭ꯔꯣ ꯏꯆꯦ? ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯣꯏꯁꯦ ꯏꯆꯦꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯅ ꯃꯌꯥꯁꯦ ꯀꯥꯗꯅ ꯂꯩꯔꯦ ꯉꯥꯡꯅꯗꯣꯏꯒꯤ꯫ ꯏꯅꯥꯎ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯅꯦ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯁꯤ, ꯃꯈꯥ ꯇꯥꯕꯗꯤꯅꯦ ꯅꯆꯦ ꯇꯧꯒꯦ꯫ ꯀꯦꯇꯨꯀꯤ ꯊꯃꯣꯏꯗ ꯆꯤꯡꯅꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯃꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯔꯥꯙꯦꯗꯨ꯫ ꯔꯥꯙꯦꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ? ꯃꯔꯥꯜꯁꯨ ꯂꯩꯇꯅ ꯃꯔꯥꯜ ꯂꯩꯔꯕꯤ ꯑꯣꯏꯔꯗ꯭ꯔꯥ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜꯅꯤꯕꯨ ꯍꯥꯏꯔꯁꯤꯔꯥ? ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯕꯅꯤ, ꯀꯔꯤꯕꯨ ꯇꯝꯂꯝꯂꯤꯕ ꯔꯥꯙꯦ ꯃꯥꯒꯤ ꯂꯥꯏꯕꯛꯇ꯫ ꯑꯁꯨꯝꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗ, ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗ ꯔꯣꯖꯦꯟ ꯑꯃꯗꯤ ꯔꯥꯙꯦꯕꯨ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯔꯣꯖꯦꯟꯅꯗꯤ ꯔꯥꯙꯦꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ, ꯑꯗꯨꯕꯨ ꯃꯅꯦꯝ ꯀꯦꯇꯨꯀꯤꯗꯤ ꯄꯦꯟꯗꯕ, ꯄꯥꯝꯗꯕ, ꯁꯥꯎꯅꯤꯡꯕꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅꯇ ꯂꯩ꯫ ꯅꯣꯡꯃꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯔꯥꯙꯦ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ, ꯍꯥꯏ, ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯍꯧꯖꯤꯛꯇ ꯋꯥꯏ ꯇꯩꯈꯠꯂꯛꯏꯕꯅꯤꯅꯦ ꯍꯥ? ꯍꯧꯖꯤꯛꯅꯦ ꯂꯥꯏ ꯌꯦꯡꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ, ꯙꯨꯛ ꯊꯥꯎꯃꯩꯅ ꯀꯔꯝ ꯀꯥꯟꯗ ꯀꯠꯇꯣꯔꯤꯕ? ꯍꯩ ꯋꯥꯔꯛꯇꯕꯤ, ꯅꯌꯨꯝꯗꯒꯤ ꯐꯖꯅ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯗꯕꯅꯤꯅ ꯀꯩꯝꯇ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ꯫ ꯏꯃꯥ, ꯑꯩ ꯅꯪꯅꯕ ꯑꯗꯨꯝ ꯇꯧꯖꯔꯒꯦ꯫ ꯍꯩꯔꯦꯅꯦ ꯍꯥ, ꯅꯈꯣꯟꯒ ꯁꯤꯊꯁꯅꯕꯗꯤ꯫ ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯕꯤꯔꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯂꯝꯒꯤ ꯁꯥ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯛꯄꯅꯤꯅ ꯃꯇꯥꯡ ꯃꯇꯝ ꯑꯃꯠꯇ ꯆꯥꯗꯦꯅꯦ꯫ ꯆꯥꯅꯔꯨꯏ ꯏꯕꯦꯝꯃ, ꯆꯥꯅꯔꯨꯏ, ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯍꯜꯂꯛꯀꯅꯨ꯫ ꯂꯥꯏꯁꯪꯒꯤ ꯑꯀꯣꯏꯕꯁꯦ ꯁꯦꯡꯗꯣꯛꯀꯗꯕꯅꯤ, ꯊꯨꯅ ꯇꯧꯀꯣ ꯊꯕꯛꯁꯤꯡꯁꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯏꯕꯦꯝꯃ꯫ ꯔꯥꯙꯦ ꯃꯆꯤꯟ ꯈꯨꯝꯂꯒ ꯀꯞꯂꯒ ꯆꯪꯈꯤ꯫ ꯀꯦꯇꯨꯀꯤꯅ, ꯇꯧꯖ ꯁꯥꯏꯁꯦ ꯌꯦꯡꯉꯨꯅꯤ, ꯀꯞꯁꯟꯅꯗꯅꯒ, ꯌꯦꯡꯅꯤꯡꯗꯕꯅ, ꯄꯥꯝꯗꯕꯒꯥꯏꯁꯦ ꯄꯥꯝꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯀꯦꯇꯨꯀꯤ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯆꯥꯡ ꯑꯗꯨ ꯂꯣꯏꯅ ꯉꯥꯡꯉꯤ꯫ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯗꯦ, ꯑꯗꯨꯕꯨ ꯔꯥꯙꯦ ꯃꯥꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯈꯪꯖꯩ꯫ ꯃꯅꯦꯝ ꯀꯦꯇꯨꯀꯤꯅ ꯌꯥꯅꯅꯕꯁꯨ ꯆꯠꯂꯤ꯫ ꯊꯦꯝꯕꯤꯁꯨ ꯃꯅꯦꯝꯅ ꯃꯅꯥꯎꯅꯨꯄꯤ ꯔꯥꯙꯦꯕꯨ ꯄꯥꯝꯗꯦ ꯈꯪꯕꯅ, ꯑꯃꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯅꯤꯅ ꯍꯦꯟꯅ ꯎꯁꯤꯠꯇꯕ ꯍꯦꯜꯂꯤ꯫ ꯏꯟꯖꯥꯡ ꯁꯦꯝꯃꯤꯟꯅꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯤ ꯔꯥꯙꯦ ꯑꯃꯗꯤ ꯊꯦꯝꯕꯤ꯫ ꯊꯦꯝꯕꯤꯅ, ꯏꯅꯥꯎ, ꯅꯣꯏ ꯌꯨꯝꯗꯗꯤ ꯉꯥ ꯊꯣꯡꯕꯒꯁꯦ ꯌꯥꯝ ꯇꯣꯏꯅꯒ ꯆꯥꯔꯝꯃꯣꯏꯀꯣ? ꯏꯆꯝ ꯆꯝꯖꯅ ꯑꯗꯨꯃꯛ ꯈꯨꯝꯊꯣꯔꯛꯏ ꯔꯥꯙꯦꯅ꯫ ꯉꯥ ꯃꯆꯥ ꯃꯆꯥꯗꯤ ꯈꯔ ꯑꯗꯨꯝ ꯆꯥꯏ, ꯑꯆꯧꯕꯗꯤ ꯆꯥꯗꯦꯗ ꯏꯆꯦ꯫ ꯃꯔꯛ ꯃꯔꯛꯇ ꯎꯁꯣꯞꯀꯨꯝꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯆꯠꯂꯨꯕꯒꯤ ꯂꯩꯀꯥꯏꯗ ꯑꯗꯨꯗꯒꯤ ꯄꯨꯔꯛꯄꯗꯣ ꯑꯗꯨꯇꯪꯅꯤꯗ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯦꯕ ꯆꯥꯔꯝꯃꯣꯏꯕ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯁꯦ ꯉꯥ ꯌꯥꯝꯅ ꯄꯥꯝꯕꯅꯤ, ꯑꯗꯨꯅ ꯉꯥꯗꯤ ꯈꯔ ꯇꯣꯏꯅ ꯆꯥꯕ ꯐꯪꯒꯅꯤ ꯅꯪ꯫ ꯑꯁ, ꯑꯩꯁꯦ ꯏꯀꯥꯎ ꯀꯥꯎꯏ, ꯅꯪ ꯐꯤ ꯁꯨꯗꯧꯒ ꯂꯩꯕ꯭ꯔꯣ? ꯇꯥꯃꯣꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯈꯔꯗꯤ ꯁꯨꯗꯧ ꯂꯩꯌꯦ ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ꯫ ꯏꯆꯦꯁꯦ ꯈꯨꯠ ꯌꯦꯠꯀꯤ ꯁꯌꯦꯡꯁꯦ ꯌꯥꯝꯅ ꯅꯥꯕ, ꯑꯗꯨꯅ ꯐꯤ ꯁꯨꯕꯗꯣ ꯉꯝꯃꯔꯣꯏꯗꯕ꯫ ꯏꯆꯦꯗꯤ ꯗꯨꯀꯥꯟꯒ ꯐꯝꯕ ꯑꯣꯏꯔꯦꯗꯣ, ꯁꯪꯅꯒ ꯁꯪꯗꯕꯅꯤ꯫ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯈꯔ ꯑꯝꯇ ꯌꯥꯎꯕꯤꯒꯦꯔꯥ? ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ? ꯌꯥꯏꯌꯦ ꯏꯆꯦ, ꯌꯥꯎꯒꯦ, ꯄꯨꯊꯣꯛꯑꯒ ꯊꯝꯕꯤꯔꯝꯃꯣ, ꯑꯩ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯁꯨꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯅꯪ ꯆꯥꯛ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯤ ꯊꯣꯛꯈꯤ꯫ ꯔꯣꯖꯦꯟ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯒ ꯆꯪꯂꯛꯏ꯫ ꯂꯣꯏꯔꯦꯍꯦ ꯅꯨꯄꯤ, ꯉꯥ ꯁꯦꯝꯕꯁꯦ꯫ ꯁꯦ ꯍꯥꯎꯅ ꯊꯣꯡꯗꯣꯛꯑꯣ, ꯑꯩ ꯍꯥꯎꯅ ꯆꯥꯊꯒꯦꯕ꯫
ꯅꯪꯅꯕꯨ ꯊꯣꯡꯂꯕꯗꯤ ꯑꯩꯗꯤ ꯌꯥꯎꯗ ꯍꯧꯖꯈ꯭ꯔꯦ ꯍꯣꯔꯦꯟ ꯆꯥꯛꯇꯣ ꯌꯥꯝ ꯍꯥꯞꯄꯒ ꯐꯥꯝꯗ ꯊꯤꯜꯂꯛꯑꯣ ꯍꯣꯏ ꯍꯣꯏ ꯊꯣꯡꯒꯦ ꯑꯗꯣ ꯅꯪꯅꯁꯨ ꯏꯆꯦꯅꯁꯨ ꯏꯇꯩꯅꯁꯨ ꯂꯣꯏꯅ ꯍꯥꯎꯏ ꯍꯥꯏ ꯏꯃꯥꯗꯪꯗꯤ ꯍꯥꯎꯇꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨꯅꯦ ꯅꯪꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛ ꯃꯥꯅ ꯁꯥꯎꯖꯔꯕꯁꯨ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯔꯛꯀꯗꯕꯅꯤ ꯃꯁꯨ ꯑꯃꯒ ꯎꯔꯗꯤꯅꯦ ꯑꯗꯨꯝ ꯐꯔꯗꯕꯅꯤ ꯑꯁ ꯋꯥꯊꯤ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯏꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯄꯦꯟꯗꯕꯒꯤ ꯇꯧꯔꯤꯅꯤ ꯑꯁ ꯑꯍꯜ ꯑꯣꯏꯕꯒꯤ ꯏꯃꯥꯅ ꯉꯥꯡꯖꯩ ꯇꯧꯔꯕꯁꯨꯅꯦ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯒꯅꯨ ꯏꯃꯥꯁꯨ ꯅꯣꯡꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯀꯌꯥ ꯑꯣꯏꯍꯜꯂꯦ ꯇꯥꯃꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨꯒꯤꯗꯤ ꯃꯆꯥ ꯃꯅꯥꯎ ꯑꯩꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯑꯍꯟꯅ ꯉꯥꯡꯕ ꯆꯩꯕꯕꯨ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯣꯏꯅꯣ ꯃꯈꯣꯏꯅ ꯉꯥꯡꯗꯅ ꯀꯅꯥꯅ ꯉꯥꯡꯕꯤꯒꯅꯤ ꯑꯩꯗꯤ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯂꯩꯕ ꯐꯪꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯅ ꯂꯣꯏꯅ ꯇꯧꯗꯨꯅꯁꯨ ꯋꯥ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯀꯦꯇꯨꯀꯤꯅ ꯊꯣꯡꯖꯤꯟ ꯄꯥꯟꯗꯒꯤ ꯂꯥꯛꯊꯔꯛꯏ ꯍꯔꯦ ꯏꯁ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗꯀꯣ ꯏꯃꯥꯒꯤ ꯃꯤꯠꯁꯦ ꯄꯥꯅꯤꯡꯗ꯭ꯔꯦ ꯂꯨꯍꯣꯡꯈꯤꯕꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯖꯨ ꯇꯧꯗꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯕꯁꯤ ꯑꯣ ꯁꯨꯝꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ ꯃꯃꯥ ꯑꯩꯒꯅꯦ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯐꯥꯕ ꯍꯩꯕꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯏꯆꯥꯁꯦ ꯐꯥꯕꯤꯈ꯭ꯔꯦ ꯄꯦꯟꯗꯦꯗ ꯑꯩ ꯄꯦꯟꯗꯦꯗ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯕꯤꯔꯤꯕꯗꯨ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯕꯤꯌꯨꯕ ꯏꯃꯥꯅ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯄꯪꯈꯟꯗ ꯈꯟꯖꯤꯟꯖꯔꯒ ꯑꯩꯗꯤꯅꯦ ꯉꯥ ꯑꯁꯦꯡꯕ ꯄꯤꯕ ꯆꯪꯉꯛꯄꯅꯤ ꯑꯗꯨꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯤ ꯅꯣꯡꯃꯗ ꯃꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯗꯕ ꯏꯆꯥꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯈꯨꯝꯃꯦꯗꯅ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯃꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯏꯃꯥꯅ ꯃꯉꯣꯟꯗ ꯁꯨꯝ ꯇꯥꯏꯅꯩꯁꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯏꯃꯥ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥ ꯃꯃꯧ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯌꯨ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯅ ꯂꯥꯏꯔꯕ ꯀꯅꯥꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯁꯨꯝꯅ ꯈꯥꯏꯗꯣꯛꯄꯁꯦ ꯅꯆꯥ ꯀꯌꯥ ꯄꯥꯝꯖꯗꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯖꯦꯟ ꯈꯔ ꯁꯥꯎꯔꯞ ꯊꯣꯛꯈꯤ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯃꯃꯤꯠ ꯐꯩꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ ꯀꯦꯇꯨꯀꯤꯅ ꯍꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯇꯨꯀꯤꯅ ꯔꯥꯙꯦꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯤꯕꯨ ꯊꯥꯗꯠꯅꯕ ꯍꯣꯠꯅꯕ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠꯊꯤꯠꯅ ꯌꯦꯡꯉꯨ ꯔꯥꯙꯦ ꯀꯞꯇꯨꯅ ꯂꯩꯍꯧꯈꯤ ꯀꯦꯇꯨꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯦꯇꯨꯀꯤ ꯃꯀꯣꯛꯇ ꯀꯣꯛꯁꯦꯠ ꯑꯃꯨꯕ ꯑꯃ ꯌꯦꯠꯂꯤ ꯐꯅꯦꯛ ꯑꯃꯨꯕ ꯑꯃ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯑꯃꯁꯨ ꯄꯥꯏ ꯁꯥꯏ ꯇꯤꯡꯈꯪ ꯑꯃꯁꯨ ꯌꯥꯎꯔꯤ ꯈꯣꯏꯔꯨꯅ ꯃꯤꯇꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯈꯔ ꯌꯥꯡꯅ ꯂꯣꯟꯗꯨꯅ ꯃꯤꯇꯝ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯈꯣꯏꯔꯨꯒꯤ ꯃꯤꯇꯝ ꯁꯥꯔꯤꯕ ꯑꯗꯨꯗ ꯇꯤꯡꯈꯪ ꯑꯗꯨꯅ ꯊꯤꯟꯖꯤꯟꯈꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈꯤ ꯔꯥꯙꯦ ꯅꯣꯡꯉꯥꯜꯂꯒ ꯃꯁꯥ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯦꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯁꯣꯛꯂꯒ ꯀꯥꯔꯛꯄꯅꯤ ꯃꯅꯦꯝ ꯀꯦꯇꯨꯀꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯅꯪ ꯏꯔꯨꯖꯔꯕ꯭ꯔꯥ ꯂꯨꯖꯒꯦ ꯇꯧꯔꯝꯕꯅꯤ ꯏꯃꯥ ꯀꯔꯤ ꯍꯧꯖꯤꯛꯇ ꯏꯔꯨꯖꯗꯣꯔꯤꯕ ꯍꯥ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯂꯦꯝꯖꯥ ꯆꯥꯕ ꯄꯥꯝꯕ ꯅꯪ ꯏꯃꯥ ꯑꯩ ꯇꯧꯔꯒꯦ ꯏꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯗꯨꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯔꯤ ꯍꯦ ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯈꯨꯝꯕ ꯌꯥꯕ꯭ꯔꯣ ꯔꯥꯙꯦꯅ ꯁꯣꯛꯇꯨꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯑꯗꯨꯅ ꯀꯦꯇꯨꯀꯤꯅ ꯔꯥꯙꯦꯗ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯍꯩꯖꯤꯟꯕꯤ ꯕꯥꯔꯇꯤꯟꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯃꯤ ꯁꯥꯎꯅ ꯆꯠꯈꯤ ꯔꯥꯙꯦ ꯆꯣꯠꯂꯤꯕ ꯃꯐꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯆꯥꯅꯅꯕ ꯃꯍꯩ ꯂꯥꯡꯅꯔꯤ ꯔꯣꯖꯦꯟꯁꯨ ꯑꯌꯨꯛꯀꯤ ꯐꯥꯝ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯆꯦ ꯊꯦꯝꯕꯤꯅ ꯅꯤꯃꯥꯒꯤ ꯆꯥꯛ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈꯤ ꯗꯨꯀꯥꯟꯗ ꯃꯅꯦꯝ ꯀꯦꯇꯨꯀꯤꯒ ꯔꯥꯙꯦꯒ ꯈꯛꯇꯃꯛ ꯂꯩꯍꯧꯔꯤ ꯃꯅꯦꯝꯒꯤ ꯆꯥꯛ ꯄꯨꯊꯣꯔꯛꯂꯒ ꯆꯥꯅꯅꯕ ꯁꯤꯜꯂꯤ ꯀꯦꯇꯨꯀꯤ ꯏꯟꯖꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ ꯏꯁ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯁꯤꯗꯤ ꯃꯆꯨꯁꯤꯒ ꯏꯃꯥ ꯀꯥꯡꯁꯣꯏ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯤ ꯁꯤꯒꯨꯝꯕ ꯏꯟꯖꯥꯡꯁꯤꯗꯤꯅꯦ ꯅꯪ ꯂꯣꯏꯅ ꯆꯥꯎ ꯃꯅꯤꯟ ꯋꯥ ꯀꯥꯔꯤꯕ ꯏꯟꯁꯥꯡ ꯃꯍꯤ ꯑꯗꯨꯅ ꯔꯥꯙꯦꯒꯤ ꯃꯀꯣꯛ ꯃꯊꯛꯇꯒꯤ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ ꯔꯥꯙꯦꯗꯨ ꯐ꯭ꯔꯤꯡ ꯆꯣꯡꯖꯩ ꯑꯗꯨꯒ ꯀꯞꯄꯤ ꯁꯥꯕꯅ ꯉꯥꯎꯔꯤ ꯍꯤꯡꯆꯥꯕꯤꯅꯤ ꯄꯨꯔꯥ ꯀꯦꯇꯨꯀꯤ ꯃꯤꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤꯅꯤ ꯔꯥꯙꯦ ꯀꯞꯂꯒ ꯆꯥꯛꯈꯨꯝ ꯃꯥꯡ ꯑꯗꯨꯗ ꯂꯩꯍꯧꯏ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯔꯥꯙꯦ ꯑꯃꯗꯤ ꯔꯣꯖꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ
Manem Ketukina mangonda otpa naiba kaya taurabasu mapuroibada tamjade losinjai. Nangmo, ai laurubadagi nahaksu awaba kaya nangleko. Ikaibasu nanghale. Kainu nangangidubo, adumai hainu taba nungai. Nangna aigi imungsida awaba kaya khangduna lay haiba ai khangdaba nate. Adubu akhang kanbi oi, sonthagan, khudingmak thengnaba tabani. Ai khangkini, ai khangi. Sum haukibana matam kharasu hauki adubu Ketukina Radhe amadi machanupada semjinba hauraki. Chananaba posak kayada hapjinduna pizaba hauraki. Makhoi anigi mari adu lapthoknanaba silibani. Tasengna hairabada Ketuki Radhebu yumsida laiba sungpam pamde. Magi mama oiningde. Nongmagi matamni. Radhena maninglomda ingkol suringaida. Mache thembi lai aduga Radhebu kaurai. Inaw, la osida. Iche kai haige. Se, kwa ni jasi yam haubani. Yubiga se hapaga. Kongwa se chaba matamda isu hapi hairibani. Ado iche aidi amtadi charaktri. Aisu itomda chabado nungaiti na tawbani jasi se. Sidi kachu tawre ibema haudoini. Radhe chararoi haina phanakana haizabani adubu machena namhai haizanbaduda charam. Pirakliba kwa adudi. Manem Ketukina piraklibani thembina aphasa puduna laklaga Radheda pizaribani. Radhe masu hainade hairamnaga yamna hauna charami aduga thabak amuk tawki. Thembisu thoraklaga manemda tami. Pizarami ima yam hauna chahaubani. Aduni. Ma kayam kuina yumsida laiba ngambage haibadu yengi. Numidangi matamdana machanupa Rosenda gula khara pijarami. Numid adudi hauki. Nongmata Radhe mabu nungshiba kaubidaba loinabidaba Manem Ketukina harau mabu kauraki. Hai, mawatombiya. Nang bukaida laigeni he angta thokla une. Is sakre. Kari khusani ge. Miga sini bo masigi khusasidi. Nungsa se haipet saine. Ima, kai haige, aisi lai. Se, lao. Ima gi nakta lao. Ima na ne, lai gi thawrama ma chatluban. Adugi haira kabo khara yauri se lausilu. Aduga ne, nang na tomda chaw. Kanamta pizarun. Aduga ne, injang mana masing khara sisu pusilu. Se. Kongwa khara su yarakpani. Aina puraga hek lakpa. Moi chabi na ba amata laite haidana. Radhe kongwa adu ubada matin kut yoli. Kwa adu chaning bana. Radhe kwa charakpa nate adubu mache thembina pijakiba numid adudagi kwa chaba hairaki. Nongmagi kwa chahaudravadi masadu hainadaba haibadu oiraki. Ima, kwa sidi ai chajarage. Ketukino fetawduna khumlaki. Ho, charo. Radhe nongmagi lai chupa oiraki kwa matab amana okpa kauba laite. Matab taradagi tadana chadaba yade. Mayadusu ichuchu machin mayaga du koitayna tairiba. Rosena chagano haibagisu tattana khatna jainaba tawba hauraki. Selsu adumni. Rosena sel pidrabada awuba mi khudingi sel niba hauraki. Laikagi mi khangnei khangde ahalaman khangde. Niraga sel aduna kwa chagadawribani. Rosena haiba yaba haibada tamalaktabadagi phuba phawba yauki. Phana phurabasu tawraroi haina machinda haijaragasu hut laithokibada hekta chaduna leirami. Mayamna chanariba khuchasidagi Radhe magi khuchasina thoidok hendokna chai. Masidani ikairiba mayam mamangda. Khangdaba laisilaktre mi khudingna ngauri phairi tawbinisu ngangnare. Ngangnaba tabani oiba mawong aduna. Ketukina kwa chop chai. Mathong marang khangdi chakhum change chai. Chak injang da tasili khangdi tasindi khangdi. Makhut ka charoida ai. Khangabani mase pharoi haibasi. Aidi na hana khangabani. Kayam phanige. Jut chadaba imungdagi haurakpanina. Aisu gyan taraktre. Aisu upai leitri. Ngangba yaba ngang laude. Ngangbada laude haiduna phui. Adusu laude. Kainu khangde. Bhab tade. Aisu ne phamda leirurani. Mana thokpa tawjarasanu. Masida thoknanaba haina Ketuki mana sinbani. Macha mamongna khaibung taraga mana harauri. Kari thamoibu kaubano. Laikai mamangsida imaisi thampam leite. Thonga lanba ngamdre mina hairaiba. Ho Ketuki nangi namong nupidudi angawbidona mi khudingi sel koinini. Noibu khara yengsilu yadro. Selgado khara piyu yadro sini. Asuk yamna izat leitaba. Ngauri phairi tawini nupinena. Ima aisu wakhal thokdri.
ꯔꯣꯖꯦꯟ ꯃꯍꯥꯛꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯂꯧꯔꯛꯈꯤꯕ ꯔꯥꯙꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯔꯣꯖꯦꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯥꯎꯕ ꯑꯃꯗꯤ ꯏꯀꯥꯏꯕꯅ ꯐꯥꯝꯒꯤ ꯁꯪꯗ ꯂꯩꯈ꯭ꯔꯦ꯫ ꯔꯥꯙꯦ ꯃꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯂꯥꯛꯅꯕ ꯐꯥꯅꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯔꯥꯙꯦ, "ꯏꯅꯦ, ꯁꯦꯜꯒ ꯌꯥꯎꯔꯗꯤ ꯈꯤꯇ ꯄꯤꯔꯝꯃꯨꯕ, ꯑꯩ ꯄꯣꯠ ꯑꯝꯇ ꯂꯩꯒꯦ ꯇꯧꯕꯅꯤ, ꯁꯦꯜꯁꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ." "ꯍꯩ, ꯅꯪꯕꯨ ꯅꯍꯥꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ, ꯑꯍꯜ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯅꯤꯔꯤꯗꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯁꯨ ꯅꯣꯝꯃꯒ ꯁꯦꯜ ꯇꯥꯜꯂꯨ ꯌꯥꯗ꯭ꯔꯣ? ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ." "ꯑꯦ, ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ, ꯁꯦꯜ ꯈꯤꯇꯪ ꯄꯤꯔꯝꯕ ꯌꯥꯕꯁꯦ." ꯔꯥꯙꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯅꯣꯝꯒꯅꯤ ꯁꯨꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯐꯝꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯊꯦꯝꯕꯤꯅ ꯈꯨꯖꯥꯝ ꯈꯔ ꯍꯩꯖꯤꯟꯕꯤ, ꯂꯨꯈꯥ ꯈꯔ ꯍꯩꯖꯤꯟꯕꯤ, ꯃꯔꯛꯇ ꯐꯨꯕꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯙꯦ ꯊꯥ ꯂꯦꯞꯂꯛꯈꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯀꯦꯇꯨꯀꯤ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨꯗ ꯃꯆꯥ ꯂꯩꯁꯤꯟꯈ꯭ꯔꯕꯗꯤ ꯃꯈꯣꯏꯗ ꯋꯥꯏ ꯍꯦꯟꯅ ꯆꯤꯜꯂꯅꯤ ꯈꯟꯕꯅ ꯀꯦꯇꯨꯀꯤ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯕ ꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯅꯣꯡꯃꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯦꯇꯨꯀꯤ ꯂꯩꯃꯥꯡꯗ ꯐꯝꯂꯗꯨꯅ ꯗꯨꯛ ꯃꯩꯔꯥ ꯂꯥꯡꯂꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯀꯨꯟꯗꯣ ꯑꯃꯒ, ꯆꯝꯄ꯭ꯔꯥ ꯑꯃꯒ, ꯌꯦꯔꯨꯝ ꯑꯃꯒ, ꯌꯦꯇꯨꯝ ꯑꯃꯒꯁꯨ ꯊꯝꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯀꯨꯟꯗꯣ ꯑꯗꯨꯗ ꯌꯦꯇꯨꯝ ꯑꯗꯨꯅ ꯂꯦꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯤ꯫ ꯂꯣꯏꯔꯒ ꯌꯦꯔꯨꯝ ꯑꯗꯨ ꯄꯨꯔꯛꯂꯒ ꯔꯥꯙꯦ ꯍꯣꯏꯒꯤ ꯀꯥ ꯃꯄꯥ ꯑꯗꯨꯗ ꯌꯦꯔꯨꯝ ꯑꯗꯨ ꯂꯩꯕꯥꯛꯇ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯄꯗ ꯔꯥꯙꯦ ꯑꯗꯨ ꯑꯉꯥꯡ ꯀꯥꯏꯈꯤ꯫ ꯐꯤꯚꯝ ꯑꯗꯨꯗ ꯃꯄꯥꯝꯒꯤ ꯃꯤ ꯀꯧꯗꯨꯅ ꯄꯤꯊꯣꯛꯈꯤ꯫ ꯃꯄꯨꯔꯣꯏꯕ ꯔꯣꯖꯦꯟ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯥꯏꯕꯨꯡ ꯈꯥꯏꯕꯨꯡ ꯇꯥꯅ ꯁꯦꯠꯅꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯔꯥꯙꯦ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ꯫ "ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯁꯦ, ꯐꯤꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯁꯦ, ꯀꯥꯏꯗ ꯄꯨꯒꯦ ꯍꯥꯏꯅꯣꯕ? ꯄꯤꯔꯛꯑꯣ, ꯁꯤ ꯌꯣꯜꯂꯒ ꯀ꯭ꯋꯥ ꯆꯥꯒꯦ, ꯑꯩ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ." "ꯀ꯭ꯋꯥꯗꯣ ꯆꯥꯎꯔꯨꯅꯨ ꯏꯆꯦ ꯌꯥꯏ, ꯐꯠꯇꯤ, ꯅꯁꯥ ꯁꯣꯛꯀꯅꯤ. ꯅꯪꯒꯤ ꯀꯨꯆꯨꯒꯗꯣ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦꯕ. ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯕꯥꯅꯤ ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯁꯤ. ꯂꯥꯛꯑꯣ, ꯆꯔꯥ ꯋꯥꯜꯂꯨꯁꯦꯕ. ꯐꯤꯁꯦ ꯊꯅꯝꯃꯣ." "ꯑꯁ, ꯑꯩ ꯆꯥꯅꯤꯡꯗꯦ ꯀꯩꯝꯇ. ꯀ꯭ꯋꯥꯗꯪ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯦ. ꯅꯪ ꯆꯥꯍꯧꯔꯣ, ꯑꯩꯅꯦ ꯐꯤꯁꯤꯝꯇ ꯌꯣꯜꯂꯨꯈꯤꯒꯦ." ꯔꯥꯙꯦ ꯐꯤꯗꯨ ꯀꯣꯜꯂꯒ ꯆꯦꯟꯈꯤ꯫ ꯑꯌꯤꯡꯕꯤ ꯃꯥꯅ ꯈꯥꯝꯕ ꯉꯝꯍꯧꯗꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩ ꯁꯦꯜ ꯂꯩꯇꯕꯅ ꯂꯥꯌꯦꯡꯕꯁꯨ ꯐꯖꯅ ꯉꯝꯂꯝꯗꯦ꯫ ꯅꯣꯡ ꯅꯤꯅꯤ ꯌꯦꯡꯂꯝꯃꯤ, ꯍꯨꯝꯅꯤ ꯁꯨꯕꯗ ꯍꯦꯛꯇ ꯇꯣꯛꯏ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯙꯦ ꯃꯈꯨꯠꯇ ꯀꯣꯝꯄ꯭ꯔꯦꯛ ꯈꯔ ꯄꯨꯔꯒ ꯌꯨꯝꯊꯪꯅꯕꯒꯤ ꯃꯗꯣꯝꯆꯥ ꯏꯕꯦꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥꯎ." "ꯍꯩꯃꯥ, ꯈꯪꯉꯤꯅꯦꯍꯦ ꯔꯥꯙꯦ, ꯅꯪꯕꯨ ꯑꯗꯨꯝ ꯆꯪꯉꯛꯎ ꯌꯥꯗ꯭ꯔꯣ? ꯃꯅꯤꯡ ꯊꯣꯡꯗꯨꯗ ꯂꯣꯟꯅ ꯀꯧꯔꯛꯏꯗꯨꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ. ꯀꯩꯅꯣ ꯅꯈꯨꯠꯇ ꯄꯨꯔꯒ ꯂꯣꯠꯂꯒ ꯄꯥꯏꯔꯤꯗꯨꯅ? ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ? ꯏꯟꯗꯣꯝꯆꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ?" "ꯏꯟꯗꯣꯝꯆꯥ, ꯁꯤ ꯑꯩꯅ ꯍꯦꯛꯎꯕꯅꯤ ꯀꯣꯝꯄ꯭ꯔꯦꯛꯁꯦ. ꯁꯤ ꯏꯟꯗꯣꯝꯆꯥ ꯂꯧꯍꯧꯔꯣ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯦꯜ ꯂꯨꯄꯥ 10ꯗꯪ ꯄꯤꯌꯣꯕ." "ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯍꯣꯏꯅꯦ. ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯁꯦꯜꯗꯣ?" "ꯀ꯭ꯋꯥ ꯆꯥꯒꯦ ꯇꯧꯕꯅꯤ. ꯉꯁꯤꯒꯤ ꯆꯥꯗ꯭ꯔꯤ. ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯁꯨ ꯌꯥꯝ ꯐꯠꯇꯦ. ꯂꯨꯄꯥ 10ꯗꯪ ꯄꯤꯌꯣ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯌꯥꯗꯦ." "ꯍꯣꯏꯅꯦ. ꯑꯗꯣ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯖꯔꯤ ꯑꯣꯏꯒꯅꯤ. ꯑꯗꯣ ꯅꯪꯕꯨ ꯀ꯭ꯋꯥ ꯆꯥꯕꯗꯣ ꯈꯔ ꯍꯜꯂꯨꯅꯦꯍꯦ. ꯍꯦꯟꯃꯜꯂꯦꯅꯦ ꯅꯪꯅ ꯆꯥꯔꯤꯕ ꯀ꯭ꯋꯥ ꯈꯨꯆꯥꯗꯣ. ꯃꯤꯁꯨ ꯂꯣꯏꯅ ꯆꯥꯅꯩ, ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯆꯥꯅꯗꯦꯕ. ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ. ꯑꯩꯁꯨ ꯊꯕꯛꯅꯒ ꯆꯤꯟꯕꯅꯤ, ꯅꯣꯏꯔꯣꯝꯗ ꯂꯥꯛꯄ ꯍꯦꯛ ꯁꯪꯗꯦ ꯇꯧꯔꯤꯁꯦ." "ꯏꯟꯗꯣꯝꯆꯥ, ꯑꯩꯁꯨ ꯈꯪꯉꯦꯕ. ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯀ꯭ꯋꯥꯁꯦ ꯆꯥꯗ꯭ꯔꯕꯗꯤꯅꯦ ꯏꯁꯥꯁꯦ ꯂꯩꯕ ꯉꯝꯗꯦꯕ. ꯑꯗꯣ ꯑꯩꯅ ꯀ꯭ꯋꯥ ꯆꯥꯔꯤꯁꯦ, ꯑꯩ ꯌꯨꯝ ꯄꯥꯜꯂꯨꯕꯗꯣ ꯈꯪꯉꯕ? ꯑꯗꯨꯗ ꯑꯩꯈꯣই ꯅꯨꯄꯥꯒꯤ ꯃꯇꯩꯃ ꯏꯆꯦꯗꯣ ꯑꯗꯨꯅ ꯄꯤꯖꯈꯤꯕ. ꯑꯗꯨꯗꯒꯤꯅꯦ ꯑꯩꯅ ꯀ꯭ꯋꯥꯁꯦ ꯌꯥꯝꯅ ꯄꯥꯝꯈ꯭ꯔꯤꯁꯦ, ꯌꯥꯝ ꯍꯥꯎꯋꯦꯅ ꯈꯪꯈ꯭ꯔꯤꯁꯦ." "ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯅꯣꯏ ꯅꯇꯩꯒꯤ ꯅꯨꯄꯤ ꯅꯆꯦꯅ ꯄꯤꯖꯩ ꯍꯥꯏꯕ?" "ꯍꯣꯏ, ꯑꯗꯨ ꯁꯦ ꯏꯟꯗꯣꯝꯆꯥ, ꯑꯩ ꯆꯠꯂꯒꯦ. ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ? ꯆꯥꯅꯤꯡꯉꯦꯕ ꯌꯥꯝꯅ." ꯔꯥꯙꯦꯒꯤ ꯆꯥꯅꯤꯡꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯗꯣꯝꯆꯥ ꯏꯕꯦꯅ ꯐꯤꯔꯩꯗꯒꯤ ꯂꯨꯄꯥ 10 ꯈꯛ ꯂꯧꯊꯣꯛꯇꯨꯅ ꯄꯤꯈꯤ꯫ ꯔꯥꯙꯦ ꯍꯔꯥꯎꯅ ꯆꯠꯈꯤ꯫ ꯏꯕꯦꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯃꯆꯦ ꯑꯉꯧꯕꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯉꯧꯕꯤꯅ, "ꯑꯌꯤꯡꯕꯤ, ꯅꯣꯏ ꯆꯦ ꯍꯥꯏꯗꯤ ꯆꯥ ꯈꯔ ꯆꯥꯔꯒ ꯊꯣꯛꯈꯤꯕꯅꯤ. ꯂꯨꯄꯥ 10ꯗ ꯄꯤꯌꯣꯅ ꯇꯧꯔꯝꯕꯅꯤ." ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯏ ꯃꯑꯣꯡꯁꯦ꯫ ꯑꯩꯁꯨ ꯁꯦꯜ ꯈꯔꯗ ꯇꯨꯡꯁꯤꯜꯂꯒ ꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯤꯔꯛꯇꯕꯅꯤꯅ ꯁꯦꯜꯁꯦ ꯌꯥꯝꯕꯗꯤ ꯌꯥꯝꯅ ꯉꯝꯗꯦ. ꯏꯃꯥ ꯄꯥꯕꯨꯡꯁꯤꯅꯒ ꯈꯤꯇꯪ ꯐꯤꯕꯝ ꯐꯔꯝꯂꯕꯗꯤꯅꯦ ꯈꯔ ꯐꯒꯗꯕꯅꯤꯀꯣ." "ꯑꯗꯨꯅꯦ ꯏꯆꯦ,
ꯑꯩꯁꯨ ꯐꯤꯁꯦ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯁꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯧꯁꯤꯜꯂꯨꯕ ꯃꯤꯒꯤ ꯁꯦꯜꯒꯤ ꯁꯦꯟꯗꯣꯏ ꯈꯔ ꯍꯨꯟ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯃꯦꯟ ꯇꯨꯝꯕ ꯉꯝꯗꯦꯗ ꯏꯆꯦ ꯍꯥꯏꯁꯦ ꯐꯖꯅ ꯑꯃꯨꯛꯇꯪ ꯂꯥꯌꯦꯡꯂꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥ ꯍꯣꯏꯁꯨꯅꯦ ꯊꯕꯛꯇ ꯁꯨꯔꯒ ꯂꯩꯔꯤ ꯄꯣꯊꯥꯕ ꯁꯪꯖꯗ꯭ꯔꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯄꯣꯛ ꯊꯤꯅ ꯇꯝꯂꯝꯃꯤꯗꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯂꯥꯏꯕꯛꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯗꯣꯝꯆꯥ ꯏꯕꯦ ꯂꯥꯛꯂꯝꯃꯤ ꯑꯉꯧꯕꯤꯌꯦ ꯑꯍꯤꯡꯕꯤꯌꯦ ꯅꯆꯤꯟ ꯅꯅꯥꯎ ꯂꯩꯔꯝꯃꯤꯕꯗꯣ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯗ ꯋꯥ ꯑꯃꯇ ꯍꯧꯗꯣꯛꯀꯦ ꯏꯗꯣꯝꯆꯥ ꯑꯩꯅ ꯈꯜꯂꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯏꯗꯣꯝꯆꯥ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯅꯥꯎ ꯔꯥꯙꯦꯒꯤ ꯃꯇꯥꯡꯗꯅꯤ ꯃꯥꯒꯤꯁꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯈꯨꯠ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯅꯤꯁꯥ ꯍꯥꯏꯕ ꯖꯥꯠꯇꯣ ꯃꯌꯥꯗ ꯇꯪꯕ ꯍꯩꯇꯕ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯏꯆꯨꯗꯨꯅ ꯆꯥꯔꯤꯕ ꯑꯁꯤ ꯍꯦꯟꯃꯜꯂꯤ ꯃꯌꯥꯝ ꯈ꯭ꯋꯥꯏꯒꯁꯨ ꯃꯥꯟꯅꯗꯦ ꯏꯀꯥꯏ ꯏꯀꯤꯁꯨ ꯈꯪꯗꯦ ꯃꯁꯥꯁꯨ ꯅꯍꯥꯅꯤꯌꯦ ꯃꯤꯅꯁꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯩ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯅꯔꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯉꯥꯡ ꯐꯥꯎꯕꯅꯁꯨ ꯎꯁꯤꯠꯂꯛꯇ꯭ꯔꯕꯅꯤ ꯃꯥꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯕꯗ ꯅꯍꯥꯟ ꯀ꯭ꯋꯥꯁꯦ ꯃꯣꯏꯒꯤ ꯃꯧ ꯑꯣꯏꯃꯤꯟꯅꯕ ꯃꯆꯦꯗꯣ ꯑꯗꯨꯅ ꯄꯤꯖꯈꯤ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯁꯦ ꯀ꯭ꯋꯥ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏ ꯃꯁꯤꯗꯅꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯏ ꯄꯣꯠꯁꯦꯝ ꯅꯨꯡꯁꯦꯝꯒ ꯍꯥꯏꯅꯕꯗꯣ ꯇꯧꯕꯤꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯦ ꯔꯥꯙꯦꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯒꯨꯝꯕꯗꯅꯦ ꯏꯗꯣꯝꯆꯥ ꯃꯣꯏ ꯃꯅꯦꯝꯄꯣꯛꯇꯣ ꯑꯃꯥꯏꯕꯤꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ ꯑꯩꯈꯣꯏꯗꯤ ꯊꯣꯏꯅ ꯍꯦꯟꯅꯕꯨ ꯈꯜꯂꯨꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕꯗꯣ ꯆꯨꯝꯗꯣꯏꯅꯤ ꯏꯗꯣꯝꯆꯥ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕꯤꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ ꯃꯣꯏꯒꯤ ꯃꯅꯦꯝꯄꯣꯛꯅ ꯑꯩꯈꯣꯏ ꯔꯥꯙꯦ ꯑꯃꯗꯤ ꯏꯃꯨꯡꯁꯤꯕꯨ ꯂꯣꯏꯅꯅꯤꯡꯗꯕ ꯄꯥꯝꯗꯕ ꯑꯗꯨꯒꯤ ꯑꯣꯏꯒꯅꯤ ꯄꯣꯠꯁꯦꯝ ꯇꯧꯔꯛꯂꯤꯕꯁꯦ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯃꯨꯡꯁꯦ ꯂꯥꯏꯔꯦ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯃꯃꯥꯡꯗꯗꯤ ꯅꯅꯥꯎꯅꯨꯄꯤ ꯔꯥꯙꯦꯁꯦ ꯐꯖꯅ ꯂꯥꯌꯦꯡꯂꯝꯃꯤ ꯅꯤꯡꯊꯤꯅ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯑꯩ ꯄꯦꯟꯗꯦ ꯃꯣꯏꯒꯤ ꯊꯧꯑꯣꯡꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥ ꯕꯥ ꯂꯥꯎꯅꯔꯒ ꯈꯠꯅꯕ ꯆꯩꯅꯕ ꯍꯥꯏꯕꯁꯦ ꯐꯖꯗꯦ ꯃꯤꯃꯥꯡ ꯊꯣꯛꯅꯉꯥꯏꯅꯤ ꯅꯅꯥꯎꯅꯨꯄꯤꯒꯗꯣ ꯃꯥꯏ ꯆꯣꯞꯅꯅꯕꯅꯤ ꯑꯗꯨꯅꯅꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯑꯣꯏꯔꯔꯣꯏ ꯏꯗꯣꯝꯆꯥ ꯑꯩꯁꯨ ꯃꯤꯒꯤ ꯆꯦꯡ ꯆꯥꯔꯨꯔꯕꯅꯤꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯜꯂꯛꯄ ꯉꯝꯗꯦ ꯑꯩꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯕꯁꯤ ꯅꯠꯇꯅ ꯏꯅꯥꯎ ꯑꯌꯤꯡꯕꯤꯕꯨ ꯏꯃꯨꯡꯁꯤꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯏꯅꯥꯎꯅꯨꯄꯤ ꯔꯥꯙꯦꯅ ꯑꯁꯨꯝꯅ ꯂꯩꯈꯤꯕꯁꯦ ꯑꯩꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯤꯕꯅꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯔ ꯇꯥꯟꯅꯕꯗ ꯋꯥꯈꯜ ꯊꯣꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗꯦ ꯏꯗꯣꯝꯆꯥꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯑꯍꯩꯕ ꯀꯅꯥꯅꯣ ꯑꯃꯥꯏꯕꯤꯔ ꯑꯃꯥꯏꯕꯔ ꯑꯃꯇꯪ ꯇꯥꯟꯅꯔꯒ ꯏꯅꯥꯎꯒꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯍꯟꯅꯤꯡꯉꯤ ꯁꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯏꯆꯥꯁꯤꯡꯁꯤꯗꯤꯅꯦ ꯏꯗꯣꯝꯆꯥꯅ ꯐꯅꯅꯕ ꯁꯤꯟꯒꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯂꯩꯔꯤꯗꯅ ꯁ꯭ꯋꯥꯏꯗꯒꯅꯦ ꯂꯥꯏ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯅ ꯏꯄꯥꯝꯂꯣꯝꯗ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯇꯥꯟꯅꯔꯁꯤ ꯑꯩ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯔꯥꯙꯦꯁꯦ ꯅꯝꯗꯨꯅ ꯄꯨꯁꯤ ꯌꯥꯗ꯭ꯔꯕꯁꯨ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯀꯨꯏꯊꯗꯕꯤꯗ ꯇꯧꯁꯤ ꯍꯟꯗꯛꯇꯤ ꯐꯅꯅꯕ ꯌꯦꯡꯍꯧꯔꯁꯤ ꯆꯦꯆꯧꯕꯤ ꯋꯥꯔꯁꯨ ꯋꯥꯅ ꯌꯦꯡꯍꯧꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯔꯥꯙꯦꯒꯤ ꯂꯥꯌꯦꯡꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯔꯣꯖꯦꯟ ꯃꯍꯥꯛꯁꯨ ꯑꯅꯝ-ꯑꯍꯥ ꯏꯆꯨ ꯆꯨꯗꯨꯅ ꯃꯁꯝ ꯃꯅꯥ ꯀꯛꯀꯅꯤ ꯈꯪꯈꯤꯗꯦ ꯃꯪꯗꯨꯅ ꯄꯪꯂꯩꯗ ꯂꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯥꯝꯗ ꯂꯩ ꯃꯆꯥꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯗꯦ ꯀꯦꯇꯨꯀꯤꯅ ꯃꯥꯒꯤ ꯁꯦꯜ ꯇꯥꯟꯐꯝ ꯊꯣꯛꯄ ꯇꯥꯟꯗꯨꯅ ꯃꯥꯒꯤ ꯋꯥꯗꯅꯕ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯕꯨ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯒꯤ ꯄꯨꯛꯆꯦꯜꯂ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯁꯨ ꯄꯣꯠꯁꯦꯝ ꯀꯌా ꯇꯧꯕꯅ ꯔꯣꯖꯦꯟ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯪꯗꯨꯅ ꯋꯥꯒ ꯀꯌా ꯉꯥꯡꯗꯅ ꯂꯩ ꯌꯨꯝ ꯑꯗꯨꯗꯁꯨ ꯔꯥꯙꯦ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯆꯪꯂꯨꯗ꯭ꯔꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯣꯃꯣꯟ ꯅꯣꯛꯄ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯤꯅꯣꯛ ꯈꯨꯗꯤꯡ ꯃꯥꯡꯈ꯭ꯔꯦ ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯉꯥꯏꯔꯦ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯒꯨꯝꯕꯅꯤ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥꯅ ꯀꯌꯥꯃꯨꯛ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯏꯅꯕꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯆꯦꯛꯂꯥ ꯑꯗꯨꯇꯅ ꯈꯪꯂꯝꯒꯅꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯃꯗꯣꯝꯆꯥ ꯏꯕꯦꯅ ꯁꯤꯟꯕꯤꯗꯨꯅ ꯑꯃꯥꯏꯕ ꯂꯩꯔꯦꯟꯖꯥꯎ ꯀꯧꯕ ꯑꯃꯥꯏꯕ ꯑꯃꯗ ꯔꯥꯙꯦꯒꯤ ꯂꯥꯌꯦꯡꯕ ꯍꯧꯔꯝꯃꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯈꯤ ꯃꯅꯦꯝꯄꯣꯛ ꯀꯦꯇꯨꯀꯤ ꯈꯨꯠ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯑꯃꯥꯏꯕ ꯂꯩꯔꯦꯟꯖꯥꯎꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡ ꯑꯆꯨꯝꯕꯅꯤ ꯃꯅꯦꯝꯁꯤꯅ ꯏꯃꯨꯡ ꯑꯁꯤꯒ ꯂꯣꯏꯅꯕ ꯄꯥꯝꯗꯕ ꯑꯃꯗꯤ ꯔꯥꯙꯦ ꯃꯥꯕꯨ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕ ꯃꯗꯨꯗꯒꯤ ꯇꯧꯔꯤꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯕꯦꯝꯃ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯏ ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ ꯀꯔꯥꯝ ꯆꯥꯎꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯈꯔ ꯁꯥꯐꯕ ꯏꯃꯨꯡꯅ ꯈꯔ ꯍꯟꯊꯕ ꯏꯃꯨꯡꯁꯦ ꯀꯌా ꯂꯣꯏꯅꯅꯤꯡꯗꯦ ꯎꯁꯤꯠꯇꯦ ꯃꯁꯤ ꯑꯌꯥꯝꯕꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯅꯠꯇꯦ
ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ꯫ ꯁꯣꯊꯔꯕ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯒ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯗꯨꯅ ꯍꯤꯡꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯟꯗꯦ꯫ ꯑꯣꯖꯥꯅꯅꯦ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯐꯅꯅꯕ ꯌꯦꯡꯕꯤꯌꯨ꯫ ꯄꯨꯟꯁꯤ ꯑꯃꯕꯨ ꯑꯁꯨꯝꯅ ꯂꯣꯏꯍꯟꯈꯤꯕꯗꯤ ꯄꯥꯝꯖꯗꯦ, ꯄꯥꯝꯃꯨꯖꯩ꯫ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ꯫ ꯑꯃꯅ ꯑꯃꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯐꯠꯇꯦ ꯑꯣꯖꯥ꯫ ꯋꯥꯔꯨꯔꯒꯅꯨꯗ, ꯑꯩꯅ ꯏꯕꯦꯝꯃꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯨꯡꯉꯣ ꯑꯗꯨꯁꯨ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯩꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕ, ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯝꯃ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕ ꯂꯣꯏꯅꯕ ꯃꯇꯧ ꯎꯔꯒ ꯃꯅꯦꯝ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯈꯥꯏꯅꯅꯕ ꯁꯤꯜꯂꯛꯄꯅꯤꯅ ꯃꯔꯥꯜ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤꯁꯨ꯫ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯃꯥꯅ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯔꯣꯏꯕꯗ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯈꯣꯏꯖꯤ-ꯈꯥꯗ ꯃꯤꯇꯝ ꯅꯝꯕ ꯊꯋꯥꯏ ꯑꯃꯕꯨꯁꯨ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯊꯨꯒꯥꯏꯈꯤꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯩꯒꯤ ꯂꯥꯏꯃꯤꯠ ꯌꯦꯡꯕꯗ ꯎꯔꯤꯕꯅꯤꯅꯦ꯫ ꯏꯁ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯤꯅꯣ! ꯅꯠꯇꯦ, ꯃꯗꯨꯒꯤ ꯃꯅꯦꯝ ꯐꯠꯇꯕꯤꯗꯣ ꯁꯤꯔꯣꯏꯗ꯭ꯔꯕ ꯏꯆꯥꯁꯤꯕꯨ! ꯏꯟꯗꯣꯝꯆꯥ, ꯏꯆꯦ ꯂꯧꯔꯨꯕꯗ ꯏꯆꯦꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯦ, ꯂꯧꯔꯨ ꯂꯥꯛꯑꯣꯅ ꯄꯥꯎ ꯄꯨꯔꯛꯂꯒ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯂꯧꯔꯨꯕ ꯑꯗꯨꯗꯁꯨ ꯏꯆꯦꯗꯣ ꯃꯥꯒꯤ ꯀꯥꯗ ꯃꯇꯣꯝꯇ ꯂꯩꯔꯝꯈꯤ, ꯐꯤꯚꯝ ꯑꯃꯗ꯫ ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯝꯇꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯦꯒꯤ ꯑꯉꯥꯡꯗꯣ ꯀꯥꯏꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯅꯗ꯭ꯔꯦꯀꯣ꯫ ꯃꯥꯁꯨ ꯅꯨꯄꯤꯅꯤ, ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯄꯤꯕ ꯆꯩꯊꯦꯡꯅ ꯍꯦꯟꯅ ꯁꯥꯊꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅꯤ꯫ ꯑꯃꯥꯏꯕ ꯂꯩꯔꯦꯟꯖꯥꯎꯅ ꯃꯁꯥꯅ ꯇꯧꯔꯛꯄ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯁꯦ ꯃꯁꯥꯗ ꯑꯃꯨꯛ ꯍꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯔꯥꯙꯦ ꯂꯥꯌꯦꯡꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯤꯗꯨꯅ ꯄꯣꯠꯁꯦꯝ ꯀꯌꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯩꯔꯦꯟꯖꯥꯎꯅ ꯀꯟꯅ ꯍꯣꯠꯅꯕꯤꯈꯤ꯫ ꯂꯦꯞꯇꯅ ꯂꯥꯌꯦꯡꯂꯛꯄꯅ ꯃꯃꯩ ꯊꯪꯗ ꯔꯥꯙꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯇꯞꯅ ꯇꯞꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯔꯛꯈꯤ꯫ ꯃꯆꯦꯅ ꯃꯅꯥꯎꯅꯨꯄꯤꯅ ꯅꯥꯕ ꯐꯔꯛꯄ ꯎꯕꯗ ꯃꯆꯤꯜ ꯃꯅꯥꯎ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯔꯥꯙꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯁꯥꯁꯨ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯔꯗꯨꯅ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯀ꯭ꯋꯥ ꯆꯥꯔꯝꯕꯗꯒꯤ ꯆꯨꯔꯝꯕ ꯃꯌꯥ, ꯌꯦꯡꯕꯗ ꯐꯤꯕꯝ ꯁꯣꯛꯂꯝꯕ ꯀꯌꯥ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯥꯝꯗ ꯂꯩꯔꯕꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯄꯨꯗꯤ ꯀꯥꯎꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯁꯨ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯨꯗ꯭ꯔꯕ ꯃꯇꯦꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡ ꯈꯪꯈꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯏꯪꯕꯤꯅ ꯇꯝꯕ ꯀꯌꯥ ꯑꯃꯗꯤ ꯃꯆꯦ ꯃꯟꯗꯣꯝꯆꯥ ꯏꯕꯦꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯊꯃꯣꯏ ꯆꯥꯛꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯎꯅꯅꯤꯡꯕ ꯍꯦꯜꯂꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯄꯥꯠꯈꯣꯡ ꯑꯗꯨꯗ ꯔꯥꯙꯦ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯙꯦꯅ "ꯅꯨꯡꯁꯤꯗꯥ ꯃꯐꯝ, ꯅꯪꯗꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯣꯡꯕ ꯅꯥꯏꯕ ꯔꯤꯇꯨ ꯀꯌꯥꯅ ꯍꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯔꯤꯇꯨ ꯃꯥꯅ ꯍꯣꯡꯕꯗ ꯌꯥꯎꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯍꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯀꯔꯤꯒꯤ ꯁꯦꯝꯂꯤꯕꯅꯣ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪ? ꯅꯨꯡꯁꯤꯠ ꯃꯥꯒꯤ ꯁꯥꯍꯨꯝꯅ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯔꯤꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏ, ꯅꯪꯁꯨ ꯍꯤꯡꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯃꯥꯏꯒꯨꯝꯅ, ꯏꯄꯣꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯦꯟꯊꯗꯨꯅ ꯆꯠꯈꯤ"꯫ ꯃꯇꯝ ꯀꯨꯏꯅ ꯏꯁꯩ ꯁꯛꯀꯅꯤ ꯀꯥꯎꯔꯨꯔꯕ ꯔꯥꯙꯦ ꯉꯁꯤꯗꯤ ꯏꯁꯩ ꯁꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯏꯁꯩꯒꯤ ꯁꯨꯔ ꯑꯃ ꯉꯪꯂꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕꯗ ꯌꯦꯡꯂꯗꯨꯅ ꯃꯃꯤꯠꯇ ꯄꯤꯔꯥ ꯏꯔꯥ ꯆꯦꯟꯗꯨꯅ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯛꯂꯕꯗ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯂꯥꯛꯈꯤ ꯅꯨꯄꯥ ꯑꯃ꯫ ꯔꯥꯙꯦ! ꯔꯥꯙꯦ ꯎꯕꯗ ꯔꯣꯖꯦꯟ ꯃꯍꯥꯛꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯣꯡꯂꯝꯂꯤꯕ ꯃꯑꯣꯡ ꯎꯕꯗ ꯔꯣꯖꯦꯟ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯩ꯫ ꯎꯅꯔꯛꯀꯅꯤ ꯊꯦꯡꯅꯔꯛꯀꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯈꯜꯂꯨꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯁꯤꯗ ꯍꯔꯥꯎꯕ ꯐꯥꯎꯖꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯖꯦꯟꯒꯤ ꯍꯣꯡꯂꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯔꯥꯙꯦ ꯃꯍꯥꯛꯁꯨ ꯉꯛꯈꯤ꯫ "ꯊꯃꯣ, ꯀꯩꯅꯣ ꯑꯣꯏꯔꯝꯂꯤꯕꯁꯤꯕꯣ? ꯃꯛꯁꯜꯂꯕ ꯃꯥꯏꯊꯣꯡ, ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯁꯛꯇꯝ, ꯀꯛꯇ꯭ꯔꯕ ꯀꯣꯏ, ꯁꯥꯡꯂꯕ ꯁꯝ, ꯆꯥꯗꯕꯒꯤ ꯅꯌꯥꯡ ꯏꯀꯪ ꯀꯪꯁꯤꯜꯂꯕ ꯍꯛꯆꯥꯡ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯔꯥꯙꯦ, ꯑꯩꯁꯦ ꯅꯪꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯄꯨꯔꯣꯏꯕꯅꯤ, ꯃꯥꯏꯊꯤꯔꯕ ꯃꯤꯁꯛꯅꯤ ꯑꯩꯍꯥꯛꯁꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ,
ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯂꯥꯟꯐꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯟꯃꯤꯅꯤ꯫ ꯂꯥꯟ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯇꯨꯡ ꯍꯟꯗꯨꯅ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ꯫ ꯔꯣꯖꯦꯟꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯛꯈꯤ꯫ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯦꯇꯨꯀꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯔꯒ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯛꯈꯤ꯫ ꯃꯥꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯃꯥꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯄꯣꯠꯁꯦꯝ ꯀꯌా ꯇꯧꯈꯤꯕ ꯑꯗꯨꯅ ꯍꯜꯂꯛꯄ ꯐꯠꯇ꯭ꯔꯕ ꯄꯣꯠꯁꯦꯝꯁꯤꯡ ꯑꯗꯨ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯄꯣꯠꯁꯦꯝ ꯃꯌꯥꯝ ꯑꯗꯨꯅ ꯍꯜꯂꯛꯇꯨꯅ ꯄꯔꯤꯖꯤꯠ ꯐꯪꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯩ ꯃꯊꯦꯝꯕꯤꯅ ꯐꯠꯇꯕ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯅꯤꯃꯥꯏ ꯍꯋꯥ ꯒꯥꯔꯤ ꯑꯆꯧꯕꯅ ꯊꯣꯝꯕꯗꯒꯤ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯦꯟꯈꯤ꯫ ꯃꯁꯤꯅꯤ ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯛꯇꯒꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯒꯦ ꯈꯜꯂꯒꯗꯤ ꯄꯣꯂꯣꯏꯗ ꯑꯋꯥꯕ ꯐꯠꯇꯕ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯤ꯫ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯄꯦꯟꯊꯣꯛꯄ ꯈꯔꯁꯨ ꯇꯝꯒꯗꯕꯅꯤ꯫ ꯔꯣꯖꯦꯟꯕꯨ ꯔꯥꯙꯦꯅ ꯌꯦꯡꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯄꯣꯠꯁꯦꯝ ꯀꯌꯥ ꯂꯧꯊꯣꯛꯂꯒ ꯁꯦꯡꯗꯣꯛꯄ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯐꯔꯛꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯂꯨꯔꯕ ꯅꯨꯡꯉꯥꯏꯕ ꯃꯤꯅꯣꯛ ꯀꯌꯥ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯔꯥꯙꯦ ꯑꯃꯗꯤ ꯔꯣꯖꯦꯟ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯇꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫